मैम अखोइना लाक्चरीबसी अखोइगी बीडी कलेक्शन अखोइ पोरमपाटकी पोंगनबी हारिबा खंगनैबा जगह अदुदनी अखोइ लेजरीबसी मसिदा अखोइना बीडी कलेक्शन ना अखोइगी निंगोसिंग ओइबा यामना फजबा ऑफर कया अमा पुना लाक्चरी अदा मैम अखोइ कई ऑफर नो हाइदा मैम पुनि नेबुसी मन मथा कारा मथुंदा मसक मथौ फजबी अखोइ सेलम सु मथा ngaइना लेरमनिको अखोइ काखनबा तौरगे अदु मफम दंतंग लोकेशन अमता काखजारगे अखोइगी सिगिसे अखोइ पोरमपाटकी पोंगनबी हैना हाइनरिबा जगह अदुदनिको पोंगनबी एरिया से कमाइ तौगे हाबा पोरमपाट पुलिस स्टेशन की अमांगदा अखोइ पोरमपाट डीसी की नखन संगबा को अदोंदगी संगासु यारे अदुगा नत्रगना अखोइगी असम नखन जेनिम्स की गेट नोमदगी सन हाइजलासु यारे पोंगनबी है खनैबा जगह द लेन नंबर 2 की ऑपोजिट को फार्मेसी परिंग हाइनाबदो जेनिम्स गेट की लास्ट तुम याइको कैथेम साम लेबनी कैथेम साबगी है ऑपोजिट सुमाइ लेबनेबा मथक्ता अखोइगी समसक फत मतौ फजबी मना ngaइरगा लेरमनी मैम अखोइगी प्रोडक्ट से कोइ शो तौनबे दमतेको काखतपमसे से अखोइगी कैथेम सादो लेरेको पोंगनबीदा लेबा अखोइगी पोरमपाटकी पोंगनबीदा लेबा कैथेम सादोगी नाकन दसमानी बिल्डिंग चौबा मथक बीडी कलेक्शन हैना थारगा लेबनी अदुगिदा नाकन की गेट सिदा गेट ब्लू मचु हाइता दा काखतनेबको काखलगा आइजु केमेरा याउजेरा दिनेको अदुगी इसेलमसु मथक लेरमनी को शेयर तो पैसे नाउसिंग के एक्स्ट्रा 10% अमु डिस्काउंट लेजे नो सिंगल 20% डिस्काउंट बिबों लाकदे रानी फी योंग फी म्याम अमा मसिदा फंगे को अखोइगी लेसाबिगी अखोइगी ड्रेस के गन फंगे अदुना हजि गिव अवे तौगे तौजबने अदो गिव अवे की मुहूर्त अखोइना शेयर तो गुलम खुदे मकु 20% मुकी डिस्काउंट अखोइ पिजरगी खंदना अखोइ हजि लाक्सबनी मसि 20% डिस्काउंट से को शेयर तो पैसे नाउसिंग खुदे मक फंगनी ने थमजगे को अदो लाइरे ड्रेस नुंगी को से फजबा मैम पामगदबा ड्रेस कयाम सुसिदा लाइरे अदि समदम तम थोपिरे सम सफजबी वाओ मासे ngasi aina dress se demo tawna tawbagi damakta khoi habetang nek pane hatare ko sigi store dum lai ramani masai am fazabni ngam ko nang kai dress setun ka fazaba मैम हजि याम लेटेस्ट ओइबा ड्रेस खर उत्से को kai dress ai वांगांग बसे मासे खरा हे जदम निको तवदो बाइना ड्रेस से मो सेसे लगदि फजगनि खनबगी हाबेदंग नेक पे वनिदा अदु कई सि कई कोगे सिगी ड्रेस से कई कोगे रानी ने बको होय अदुगा फुलवाक ने बको अदुगा मासे 35000 लेबने खै चाकौबगी 10% डिस्काउंट पी को 10% डिस्काउंट पे गदि क्या ओइ देना सि 10% डिस्काउंट पे दी 29 29 खितंग दी हेलेबा अदुम याइ ने दुदिका 37 लेबदो 29 कर हेलेगा दुसिना सिंग सेट ऑप्शन बे मो सेट ऑफ विच डिस्काउंट हेने लई हाइबदो समथिंग इलगी इंग चनन कमता कमाइ तो गेना होय इलन गे कमासा मासे केमना तो खुसिंग सिने अहान बो इजेनी को अदना खितंग दि मंगोंदा के हाइनी कंफर्टेबल ओइदबदो फावजबे मानी को अदम फजबिंग सि खादागा तवगा मै ड्रेस पुदि कोइ केना सेल अदम यान नंग फि यान बे मंग दम तवनी फजबिंग फजै फजम बजारे फजन इलुदना वाओ पाइबिरो अतैसु मी हुइ हम पाहला गया दुगा आइजो मोइ सानना बताउसी सिदा रानी गेम लेदा सिसे असेंग ममन क्या है नंगदा 35 है सिदा खोइ तारगा 29 मे दो इगदबो डिस्काउंट से हम लेदे को शेयर तो बिरम बेसिनाउ सिंगी ओइदनी शेयर तो उदबगी दी खंगते को सिनम क्या ओइदो माइ तो माने अनि से जब माने को रानी फुलवा द सेम थिंग इलो नंग बक्सा बेंगे ने नंग फील द का हाइति मारे को मासे अंगांग ओइ को अदना फील जे का हाइजेद्रि को अदना इलन गेम त कमाइ तो गेस हम फजे को 29 द ओइदनी मेम को सिसे वाओ फजते पोस्टे का कितन फजनो इन बी दगदी मोनो बी दगी इन द हाइतबा तिंग यंग सिने mong sing sel ko mo no bi kama indian te lo han boy camera to sei ni ko mai sa na kara hai bi wa li ni ma si adun kem han bi no me mind to bi gana ha ba ko kom to kumo ni yeng sine yeng ge wa ala wi man da ka doi kum ba ga lai ba kamai to be khang de to di ko ge na tai nai ngi na tai ja ko jo ngai khala se ko hai di nagi na pa gi mayam ba hai ta ko to le ba को खोम दे इतई है तारे को होला काना कमाई खोम खग जा
Masih tambi tadi ada training ka tau tadi agak ko. Ai mai nang long ya ki do sia ngam oi di tuna atop dress ang che yang lagi na to ko. Saya atop kai dress lagi ta usi ra se. Som de ki dum hau sia. Si kai ko wi yang halo ne. Ho nam la ko ma la se ko. Sina kai ko wi. Au thar ga smai ko che ko nang ai tak pi ki. Sina kai ko wi. Si Shurani ne do sina full work ti oide do Full work oide. hoi sigi leiba pareng gai se si 8500 te loi howe bo ko do 8500 PP gi matung ina dum 10% amaina discount lerani do si tar akana di 7000 amaina loina 7,000 oi ne si ka. Azab neng bi design ge. Amam tang thu ing han chi ni ing pai ron. Ai tau ngam. Wow. Si se 7,500 soine oi ne ko. Full work oi da ko. full work ti na te Ama sina hausi full work oi biduna khud hena changmani na matam hin changmani na khara tang bai wane ko adu ta su atop store ge no ta ga di koi BD collection da di kitang mayam da gi hena man ta ga ne helni ko atop store me amadum ubira mani ko si su dum phajaba male adu nang won kha paksa ga da si angang ju paksa da ma tang yeng che ele yeng han je me han ko hoi demo tau ga ai se mai gi lambi je thasala ma ngon tang sonda yeng ga da la one camera si adu ga yeng han je ba Hana bu hai ya hamba first time ma camera ta pun hai wang ang di kha hem do ma de su kan nam ra am din me ba hai ila la ge ka si full ba oi de su pa zai mai si sa ani ba si kano maina ka akanda samjana samjana de ba okay adum di khang de ne ba in me ne ka mai in ge ne in me si gyan ta de in bazin kyan wai dong man Kyan wai dong man. sang bazida okay hem sang mal ani mak samjana in da en ta re oi se khoi khoi ini sida hai bedang to hal lage kamai in den ta hal lage ni dum sang bi de dum in video ne mo honda training ka tau de ha gi de ko atai se design product ya bhaja design me am lai di rani di su lai di ko rani se ko adum hong ani me gi maman de yeng ta di afam nam dang hai jam ge koi BD collection polam pat jenems ki koi gi pong lam bi ne sai nei ko mamang thung bun ke lam da lai bu ko mamang thung ba som na kan maning ni se in videos mo no bi da sa lu de na san pi sa na san pi de sa no pi wow Itu dia inang pagi. Saya tidak mau ke mana. Saya terus dengai, saya tanya panu kuat juga. Betul tahu dulu ya. 12 ta do Betul yin tahu da dulu mana. Oke. Itu hai kau mai amna. Produk dia mau tahu ini. Tahu hal ini nam dana. Sem kamera mang tahu nggak teman gue wanita. Fajar kau amna. Fajar berarti ramai am comment section nak. Atau apa yang hanjira? Ya, ada fajar ya. Lalu mungkin itu kerja. Atau apa dress macam tu lagi kos mana? Amam tahu ni udah lagi. Mana? Sih fajar bermain ni kau. Fajar kau. Hai? Cuma fajar. Kamu tahu memang mendohai lah. Kalau orang yang awal itu hanya demi am demi laga demi kalau hanya sih. Ona bakar yaw le ko adu ma man se kai karam karam ba oi dinam tang ha gi tai pai to ho se si la tai ngai sam oh 10% over ga 7,000 8,000 oi dira 8,000 or the salary they get you can 10 hen but mine. 10 hin su dum yaw ba adum khene ba ko sa hoi oh oh pare ngasai quality khena ba mutu na khena kani ha dune ba yan san nagre ba si sa ka aduna koi hana koi kalam ba di samana boi ningam ba ne ba kare di ma change kar lai de ado phaja ba design dum lai di ko si sa no su phaja design me am lai di la ga dum store dum hanga khanga ni si ko sida mayam pang da design kya am lai de adum yeng biro ko na sana ga da phaja ga design me am lai de sine kai ko we yes phaja re ko simsa muka ke hai dastar futba dastar pun kita kan hai bi ne be hun muka dastar futba ne muka dastar futba ko kamai to kamai sa ba pinu sina sija ya adu di si koi ne am kum na han jang jala ro ge ko a so ngang si hita tu do jare ne kan ge da sigi bag si am phaja ga ni hosi kan gi matan gi le sabi kan gi le sabi hai ta
ꯃꯣꯏꯅ ꯌꯥꯟꯕ ꯀꯣꯂꯦꯖ ꯆꯠꯄꯗ ꯌꯥꯟꯕꯗ ꯌꯥꯝ ꯐꯖꯒꯗꯕ ꯕꯦꯒ ꯑꯣꯏ ꯁꯤ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯑꯃꯒ 150 ꯑꯝꯇꯪ ꯌꯥꯜꯂꯧꯅꯦ ꯁꯤ ꯆꯤꯡꯖꯟꯕꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯃꯥꯏꯗ ꯗꯦꯃꯣꯁꯦ ꯑꯝꯇ ꯇꯧꯁꯤ ꯆꯤꯡꯖꯜꯂꯒ ꯑꯗꯨꯝ ꯁꯥꯏꯖꯁꯦ ꯇꯦꯟꯁꯤꯟꯍꯟꯒꯦ ꯈꯣꯠꯍꯟꯒꯦ ꯂꯣꯏ ꯌꯥꯅꯤꯀꯣ ꯆꯤꯡꯊꯣꯛꯑ ꯁꯥꯡꯗꯣꯛꯍꯟꯒꯦꯁꯨ ꯑꯗꯨꯝ ꯌꯥꯏ ꯁꯤꯅ ꯁꯥꯡꯗꯣꯛꯑꯦꯀꯣ ꯑꯗꯨꯒ ꯇꯦꯟꯁꯤꯟꯍꯟꯒꯦꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯌꯥꯅꯤ ꯁꯤ ꯑꯝꯇꯪ ꯌꯥꯜꯂꯨꯅꯦ ꯌꯥꯝ ꯐꯖꯕ ꯌꯦꯡꯁꯤꯅꯦ ꯐꯖꯕ꯭ꯔꯥ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯖꯕ꯭ꯔꯥ ꯌꯥꯔꯦ ꯈꯔꯗꯤ ꯑꯗꯨꯝꯀꯣ ꯁꯤ ꯑꯃꯒ 250 ꯑꯣꯏꯕ ꯑꯗꯨꯝ ꯐꯖꯅꯤꯀꯣ ꯁꯦ ꯕꯦꯒꯇ ꯑꯗꯨꯝ ꯀꯣꯂꯦꯖ ꯒꯔꯜ ꯅꯤꯡꯊꯤꯕꯤ ꯅꯪ ꯍꯦꯛ ꯀꯥꯡꯕꯨꯗꯣ ꯑꯗꯨꯅ ꯌꯥꯟꯒꯗꯕ ꯕꯦꯒꯅꯤ ꯁꯤ ꯐꯖꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯌꯣꯡꯒꯤ ꯐꯤ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯝꯇꯪ ꯌꯦꯡꯁꯤꯅꯦ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯣꯅꯦ ꯑꯃꯃꯝꯇꯪ ꯑꯣꯏꯅ 1 by 1 ꯗꯦꯃꯣ ꯇꯧꯍꯧꯁꯦꯕ ꯃꯌꯥꯝꯗꯨ ꯎꯅꯕꯒꯤꯗꯃꯛꯇꯀꯣ ꯍꯧꯖꯤꯛꯅ ꯔꯥꯅꯤ ꯂꯩꯔꯦ ꯑꯗꯨꯒ ꯕ꯭ꯂꯥꯎꯁ ꯀꯩꯀꯥꯁꯨ ꯂꯩꯔꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯝ ꯁꯣꯝꯗ ꯂꯥꯛꯑꯣꯅꯦ ꯁꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯁꯤ ꯁꯤꯁꯦ ꯎꯠꯀꯦ ꯍꯥꯏꯔꯣ ꯑꯗꯨꯝ ꯃꯉꯣꯟꯗ ꯆꯠꯂꯦ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯁꯤꯗꯤ ꯉꯁꯥꯏ ꯔꯥꯅꯤ ꯐꯨꯜꯋꯥꯛꯇꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯆꯞ ꯃꯥꯟꯅꯕ ꯉꯁꯥꯏꯒꯤ ꯁꯤꯁꯦ ꯑꯝꯇ ꯌꯦꯡꯍꯜꯂꯨꯅꯦ ꯃꯆꯨ ꯃꯌꯥꯝ ꯂꯩꯔꯦꯕ ꯁꯤꯒꯤꯁꯦ ꯐꯖꯗ꯭ꯔꯣꯅꯦ ꯁꯤ ꯑꯝꯇ ꯌꯦꯡꯍꯟꯒꯦꯕ ꯈꯨꯐꯖ ꯑꯃ ꯐꯖꯩꯀꯣ ꯑꯗꯨꯒ ꯅꯥꯀꯟꯗꯁꯨ ꯌꯦꯡꯁꯤ ꯁꯤ ꯐꯨꯜ ꯋꯥꯛ ꯉꯥꯛꯇꯅꯦ ꯁꯤ ꯐꯨꯜ ꯋꯥꯛ ꯉꯥꯛꯇꯅꯦꯕ ꯌꯥꯝ ꯐꯖ ꯐꯖꯕ 34 34 ꯁꯨꯃꯥꯏꯅ ꯂꯩꯕꯗꯣ ꯗꯤꯁꯀꯥꯎꯟ ꯑꯗꯨꯝ ꯈꯔ ꯂꯥꯛꯀꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯐꯖꯗ꯭ꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯄꯥꯏꯕꯤꯌꯨ ꯁꯦ ꯅꯪ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯎꯠꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ 10% ꯗꯤꯁꯀꯥꯎꯟꯗꯣ ꯐꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯄ꯭ꯔꯥꯏꯁ ꯌꯥꯝ ꯃꯥꯟꯅꯗꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯐꯤꯁꯤꯡꯁꯦ ꯈꯦꯠꯅꯕ ꯌꯥꯝ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯐꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯁꯨꯈꯔ ꯈꯦꯠꯅꯔꯛꯑꯅꯤ 35 37 30 ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯝ ꯈꯔ ꯂꯩꯔꯅꯤ ꯇꯥꯡꯕꯖꯥꯠꯅꯤꯅꯦ ꯁꯤꯅꯅꯦ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯆꯠꯂꯤꯁꯤ ꯅꯨꯄꯤ ꯆꯦꯜꯂꯨꯔꯀꯥꯟ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯊꯤꯟꯕꯗ ꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁ ꯌꯥꯝ ꯂꯩꯅꯩꯌꯦꯕꯀꯣ ꯂꯨꯄꯥ 50-60 ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯆꯪꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯈꯔ ꯂꯤꯔꯒ ꯂꯩ ꯃꯁꯤꯒ ꯆꯥꯟꯅꯕ ꯐꯅꯦꯛꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗꯁꯨ ꯌꯥꯝ ꯐꯖꯕ ꯑꯃ ꯄꯥꯏ ꯂꯩꯔꯦ ꯃꯥꯅ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨ ꯄꯥꯏꯗꯕꯗꯣ ꯎꯠꯍꯜꯂꯨꯗꯅ ꯃꯌꯥꯝꯗ ꯁꯤ ꯌꯦꯡꯍꯜꯂꯣꯕ ꯁꯤ ꯐꯖꯁꯤ ꯐꯖꯅ ꯃꯌꯥꯝ ꯁꯤ ꯀꯩ ꯃꯆꯨ ꯀꯧꯏ ꯁꯤꯁꯦ ꯆꯥꯟꯅꯕ ꯄꯤꯆ ꯄꯤꯁ ꯀꯂꯔ ꯅꯨꯄꯤ ꯑꯃ ꯆꯦꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 50-60 ꯄꯥꯏꯗ ꯌꯥꯔꯣꯏꯀꯣ ꯗ꯭ꯔꯦꯁꯁꯤ ꯑꯣꯏꯅ ꯑꯗꯣ ꯐꯖꯕ ꯗꯤꯖꯥꯏꯟ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯎꯠꯍꯜꯂꯛꯀꯦ ꯁꯤ ꯀꯩ ꯃꯆꯨ ꯀꯧꯏ ꯉꯥ ꯊꯣꯡꯕꯁꯨ ꯀꯧꯕ ꯑꯣꯔꯦꯟꯖꯅꯦꯕꯀꯣ ꯐꯖꯗ꯭ꯔꯥ ꯐꯖꯔꯦ ꯐꯨꯜꯗꯤ ꯅꯠꯇꯦ ꯕꯣꯔꯗꯔ ꯈꯛꯇꯅꯦꯕ ꯑꯗꯣ ꯐꯨꯜ ꯑꯣꯏꯇꯥꯔꯗꯤ ꯈꯨꯠ ꯆꯪꯕꯅꯤꯅ ꯍꯦꯟꯅ ꯃꯃꯜꯁꯨ ꯑꯗꯨꯝ ꯋꯥꯡꯉꯛꯀꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯁꯤꯁꯨ ꯕꯣꯔꯗꯔ ꯈꯛꯇꯅꯦ ꯁꯤ ꯕꯣꯔꯗꯔ ꯈꯛꯇꯅꯦꯕ ꯐꯨꯜꯗꯤ ꯃꯥꯜꯂꯤꯀꯣ ꯍꯣꯏ ꯕꯣꯔꯗꯔ ꯈꯛꯇ ꯃꯅꯨꯡꯗ ꯑꯗꯨꯝ ꯍꯥꯡꯗꯣꯏꯅꯦꯕ ꯁꯤꯅ ꯑꯣ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯐꯖꯩꯅꯦ ꯁꯣꯝꯗ ꯆꯪꯕꯤꯌꯨ ꯃꯈꯥꯒꯁꯤ ꯅꯥꯜꯂꯦ ꯑꯇꯩꯗꯤ ꯌꯦꯡꯍꯟꯕ ꯌꯥꯕꯁꯦ ꯁꯣꯝꯗ ꯃꯆꯨ ꯐꯖꯕ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯒꯗꯕ ꯃꯆꯨ ꯀꯣ ꯁꯤꯡꯕꯁꯨ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯆꯦ ꯌꯥꯏ ꯁꯤꯡꯕꯁꯨ ꯌꯥꯏꯀꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯃꯆꯨꯁꯦ ꯑꯄꯥꯝꯕ ꯁꯤ ꯃꯆꯨꯁꯤꯅ ꯀꯩ ꯀꯧꯒꯦ ꯃꯆꯨ ꯀꯩ ꯀꯧꯒꯦ ꯁꯤꯁꯦ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯛꯈꯥꯏꯕꯤ ꯁꯤꯃꯥ ꯑꯃ ꯂꯩꯗꯅ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯛꯈꯥꯏꯕꯤ ꯍꯥꯏꯅ ꯑꯗꯨꯏꯅꯦ ꯑꯗꯨꯏ ꯇꯥꯏꯞꯇꯅꯤ ꯐꯖꯕ ꯁꯤ ꯗꯤꯖꯥꯏꯟꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩꯀꯣ ꯀꯔꯝꯕ ꯅꯨꯄꯤꯗ ꯆꯥꯟꯅꯅꯤ ꯁꯤꯒꯨꯝꯕꯁꯦ ꯄꯛꯆꯅꯤ ꯀꯨꯆꯨ ꯈꯔ ꯉꯧꯕꯗ ꯄꯛꯆꯗꯧ ꯃꯥꯜꯂꯦ ꯑꯃꯨꯕꯗꯗꯤ ꯄꯛꯑꯔꯣꯏ ꯑꯗꯨꯅ ꯁꯤꯒꯤꯁꯨ ꯑꯗꯨꯝ ꯐꯖꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯔꯥꯅꯤꯒꯤ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯌꯣꯡꯒꯤ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯏꯌꯣꯡꯒꯤ ꯁꯤꯗ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯔꯝꯕ ꯃꯉꯣꯟꯗ ꯍꯦꯜꯂꯁꯤ ꯑꯝꯇ ꯏꯜꯂꯒ ꯑꯝꯇ ꯌꯦꯡꯍꯟꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯥꯏꯛꯁꯦ ꯃꯥ ꯉꯥꯡꯕ ꯍꯩꯇꯦꯕꯀꯣ ꯑꯗ ꯉꯥꯡꯕ ꯍꯩꯒꯗꯕ ꯑꯃ ꯄꯥꯏꯕꯤꯔꯣ ꯃꯥꯗꯤ ꯏꯜꯍꯟꯕꯩ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯒꯦꯀꯣ ꯑꯗꯨꯅ ꯊꯦꯡꯛꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯝꯇꯪ ꯄꯥꯏꯕꯤꯌꯨꯅꯦ ꯃꯥꯏꯛꯁꯦ ꯃꯥꯏ ꯎꯠꯇꯕꯤꯗ ꯁꯤꯗꯒꯤ ꯃꯅꯤꯡꯗꯒꯤ ꯉꯥꯡꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯣ ꯁꯤ ꯑꯝꯇꯪ ꯍꯥꯞꯆꯟꯕꯤꯌꯨ ꯄꯥꯏꯕꯤꯔꯣ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ ꯑꯩ ꯍꯥꯞꯄꯤꯔꯒꯦ ꯌꯥꯅꯤ ꯁꯤꯅ ꯀꯩꯀꯩ ꯀꯧꯏ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯈꯨꯝꯃꯁꯤ ꯁꯤꯁꯦ ꯔꯥꯅꯤꯅꯦꯕꯀꯣ ꯔꯥꯅꯤꯁꯤꯅ ꯃꯥꯁꯦ ꯕ꯭ꯂꯦꯛꯇ ꯋꯥꯏꯠꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯂꯤꯌꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯖꯨꯕꯥ ꯀꯨꯁꯨꯝ ꯅꯠꯇꯦ ꯗꯥꯂꯤꯌꯥꯅꯦ ꯑꯗꯣ ꯃꯥꯒꯤ ꯂꯩꯔꯣꯡꯁꯦ ꯌꯥꯝ ꯐꯖꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯇꯣꯔꯗ ꯁꯤꯁꯦ ꯑꯩ ꯐꯪꯉꯝꯒꯅꯤ ꯊꯥꯖꯗꯦ ꯍꯧꯖꯤꯛ ꯑꯩꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯤꯁꯅꯤꯀꯣ ꯗꯥꯔꯛ ꯒ꯭ꯔꯤꯟ ꯑꯃꯒ ꯁꯥꯕ ꯂꯣꯏꯔꯛꯑꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄꯗꯗꯤ ꯐꯪꯉꯝꯒꯅꯤ ꯊꯥꯖꯗꯦ ꯃꯁꯦ ꯑꯗꯣ ꯁꯤꯁꯤꯅ
ꯂꯩꯔꯤꯕ ꯔꯥꯅꯤ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯃꯥꯅ ꯈ꯭ꯋꯥꯏ ꯋꯥꯡꯉꯦ ꯃꯥꯁꯦ 37 ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ 37,000 ꯃꯥ- ꯍꯥꯏꯕ ꯐꯖꯩ ꯁꯤꯒꯤ ꯗꯤꯖꯥꯏꯟꯒ ꯁꯦꯝꯇꯤꯡ ꯌꯦꯡꯁꯤꯅꯦ ꯃꯌꯦꯛꯁꯦ ꯌꯥꯝ ꯐꯖꯕꯅꯦꯕ ꯈꯨꯐꯖ ꯑꯃ ꯐꯖꯩ ꯁꯤꯗꯤ 37,000 ꯀꯣ ꯃꯇꯝꯁꯦ ꯌꯥꯝ ꯆꯪꯉꯝꯗꯧ ꯃꯥꯜꯂꯦ ꯁꯤ ꯗꯤꯖꯥꯏꯟ ꯃꯌꯥꯝꯁꯦ ꯁꯤꯁꯤꯃ ꯁꯥꯕꯗꯀꯣ ꯊꯥ 2 ꯆꯪꯉꯦ ꯍꯥꯏꯀꯣ ꯊꯥ 2 ꯆꯪꯉꯦ ꯊꯥ 2ꯁꯦ ꯌꯥꯝ ꯐꯖꯅ ꯐꯝꯃꯒ ꯁꯥꯕꯗꯅꯦ ꯁꯨꯛꯂꯦꯡ ꯂꯦꯡꯗꯅ ꯁꯨꯡꯂꯦꯡꯗꯕꯤ ꯁꯥꯕ ꯀꯥꯟꯗ ꯑꯁ ꯑꯗꯨꯅ ꯌꯥꯝ ꯁꯥꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯗꯦꯕ ꯊꯥ 2 ꯆꯪꯉꯦ ꯁꯤꯁꯦꯜꯅꯦ ꯌꯥꯝꯅ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕꯅ ꯋꯥꯏꯐꯀꯨꯝꯕꯅ ꯃꯣꯏꯗ ꯄꯛꯆꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯗꯤ ꯍꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯃꯆꯨꯀꯣ ꯑꯃꯨꯕ ꯔꯣꯁ ꯑꯃ ꯂꯩꯕꯅꯦ ꯇꯪꯈꯥꯏ ꯑꯃꯗ ꯃꯤꯗ ꯏꯟꯈ꯭ꯔꯦꯀꯣ ꯁꯤꯁꯦ ꯁꯤꯒꯤ ꯑꯃꯨꯕꯁꯦꯀꯣ ꯔꯣꯁ ꯑꯆꯧꯕꯗꯨꯅꯦ ꯑꯇ ꯀꯩꯅꯣꯅꯒ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯤꯔꯤꯁ ꯇꯧꯕꯗ ꯕꯤꯖꯨꯅꯒ ꯏꯟꯈꯤꯕꯗꯣ ꯕꯤꯖꯨꯅ ꯏꯟꯈꯤꯕꯗꯣ ꯔꯣꯁ ꯑꯆꯧꯕꯗꯣ ꯁꯤꯁꯤꯅꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯃꯨꯛ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯦ ꯕꯤꯖꯨꯗ ꯃꯥꯟꯒꯦ ꯇꯧꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯄꯥꯏꯀꯣ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯔꯤꯂꯤꯁ ꯇꯧꯕꯗ ꯑꯩꯈꯣꯏ ꯕꯤꯖꯨꯅ ꯏꯟꯈꯤꯕꯗꯣ ꯃꯌꯥꯝꯅ ꯍꯪꯉꯦꯀꯣ ꯅꯣꯏꯗꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯗ ꯌꯥꯎꯈꯤꯕꯅꯦ ꯕꯤꯖꯨꯒꯤꯗꯣ ꯅꯣꯏꯗꯤ ꯂꯩꯔꯥꯅ ꯕꯤꯗꯤ ꯀꯂꯦꯛꯁꯟꯗ ꯌꯥꯎꯔꯦ ꯕꯤꯖꯤ ꯀꯂꯦꯛꯁꯟꯗ ꯐꯪꯉꯦ ꯂꯥꯛꯁꯜꯂꯣ ꯕꯤꯖꯨꯅ ꯏꯟꯈꯤꯕꯗꯣ ꯁꯤꯅ ꯃꯃꯜ ꯀꯌꯥ ꯂꯩꯒꯦ ꯁꯤꯁꯨ 37 ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯃꯨꯕꯁꯤꯡꯁꯦ ꯁꯥꯕꯗ ꯌꯥꯝ ꯋꯥꯕꯒꯤꯀꯣ ꯑꯃꯨꯕ ꯀꯂꯔ ꯑꯣꯏꯕꯅ ꯔꯥꯅꯤꯁꯦ ꯃꯃꯜ ꯑꯗꯨꯝ ꯂꯣꯏ ꯍꯦꯜꯂꯦꯕ ꯂꯥꯏꯠ ꯑꯣꯏꯕꯅ ꯈꯔ ꯁꯥꯕꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯕꯒꯤꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯃꯝꯕꯅ ꯂꯣꯏꯅꯃꯛ ꯃꯃꯜꯁꯦ ꯍꯦꯜꯂꯦ ꯐꯖꯔꯦ ꯑꯇꯩ ꯗꯤꯖꯥꯏꯟ ꯑꯩꯈꯣꯏ ꯎꯅꯤꯡꯕ ꯗꯤꯖꯥꯏꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯅꯪ ꯌꯦꯡꯍꯟꯁꯤꯅꯦ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯔꯣꯁ ꯑꯃ ꯂꯩꯈꯤꯕꯗꯣ ꯔꯣꯁ ꯑꯃꯁꯨ ꯂꯩ ꯍꯥꯏꯌꯦ ꯑꯝꯇꯪ ꯌꯦꯡꯒꯦ ꯔꯣꯁ ꯑꯃ ꯂꯩꯕꯅꯦ ꯌꯦꯂꯣꯗ ꯔꯣꯁ ꯑꯃ ꯁꯤꯇꯪ ꯁꯤꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯣꯗꯦꯜꯁꯦ ꯈꯔꯗꯤ ꯅꯩꯌꯦ ꯈꯔ ꯇꯧ ꯁꯤꯒꯤ ꯁꯤꯜꯍꯜꯂꯁꯨ ꯌꯥꯏ ꯆꯥꯟꯅꯒꯗꯕ ꯐꯤꯁꯤꯒ ꯆꯥꯟꯅꯒꯗꯕ ꯁꯤꯜꯍꯜꯂꯁꯨ ꯔꯣꯁꯁꯦꯀꯣ ꯌꯥꯝ ꯀꯩꯒꯤꯅꯣꯗ ꯐꯖꯕꯅꯦ ꯐꯤ ꯃꯌꯥꯝ ꯆꯨꯔꯛꯄ ꯃꯇꯝꯗ ꯈꯔ ꯁꯤ ꯀꯥꯞꯊꯣꯛꯀꯗꯕ ꯔꯣꯁꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤ ꯐꯗꯤ ꯐꯖꯩ ꯐꯤꯁꯦ ꯁꯤ ꯃꯃꯜꯁꯤꯅ ꯑꯃꯨꯛ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ ꯁꯤꯁꯨ 37 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ 37 ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯂꯩꯔꯣꯡ ꯈꯨꯠꯁꯥꯁꯦꯀꯣ ꯌꯥꯝ ꯐꯖꯕꯅꯦꯕ ꯌꯥꯝ ꯐꯖꯩ ꯂꯩꯔꯣꯡꯁꯦ ꯔꯣꯁ ꯀꯥꯗꯣ ꯌꯥꯝ ꯃꯥꯟꯕꯅꯦ ꯁꯀꯥꯏꯗꯕꯗꯣ ꯁꯔꯀꯥꯏꯗꯕ ꯌꯥꯝ ꯐꯖꯕꯅꯦꯕ ꯐꯖꯗ꯭ꯔꯣ ꯁꯤꯅ ꯁꯔꯀꯥꯏꯗꯕ ꯔꯣꯁꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯅꯨꯡꯁꯤꯅ ꯈꯤꯇꯪ ꯌꯦꯜꯂꯣꯁꯦ ꯂꯥꯏꯠ ꯌꯦꯜꯂꯣ ꯑꯣꯏꯔꯒꯀꯣ ꯃꯅꯥꯒꯁꯦ ꯁꯤ ꯐꯖꯩ ꯗꯤꯖꯥꯏꯟꯗꯤ ꯅꯩ ꯁꯤꯃ ꯂꯩꯔꯦ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯗꯤꯖꯥꯏꯟ ꯎꯠꯆꯔꯛꯈꯤꯒꯦ ꯑꯇꯣꯞꯄ ꯃꯌꯥꯝꯗꯣ ꯂꯩ ꯋꯥꯡꯈꯩꯀꯣ ꯋꯥꯡꯈꯩ ꯃꯃꯥꯡꯗ ꯆꯠꯂꯒꯦꯀꯣ ꯋꯥꯡꯈꯩ ꯌꯥꯝ ꯂꯩ ꯂꯨꯍꯣꯡ ꯄꯟꯊꯥꯒꯤꯀꯣ ꯍꯧꯖꯤꯛ ꯀꯨꯟꯗꯣ ꯂꯦꯡꯕꯗ ꯌꯥꯝ ꯀꯟꯅ ꯃꯥꯏ ꯐꯨꯔꯤꯠ ꯑꯃ ꯆꯦꯟꯖ ꯇꯧꯕꯤꯌꯨꯅꯦ ꯈꯤꯇꯪ ꯐꯖꯒꯗꯕ ꯃꯣꯏꯗ ꯐꯨꯔꯤꯠ ꯑꯃ ꯆꯦꯟꯖ ꯇꯧꯔꯤꯁꯦ ꯀꯔꯝꯕ ꯂꯤꯞꯁꯇꯤꯛ ꯁꯤꯅ ꯋꯥꯡꯈꯩ ꯑꯣꯏꯗꯣꯏꯅꯤꯀꯣ ꯋꯥꯡꯈꯩꯅꯤ ꯕ꯭ꯂꯦꯛꯅ ꯏꯆꯥꯟ ꯆꯥꯟꯅꯅꯤ ꯕ꯭ꯂꯦꯛ ꯇꯧꯁꯤꯁꯦ ꯕꯥꯠꯔꯨꯝ ꯆꯪꯉꯣꯗꯣ ꯂꯤꯠꯂꯣ ꯕꯥꯠꯔꯨꯝꯗ ꯐꯖꯕꯅꯤ ꯍꯧꯖꯤꯛ ꯀꯨꯟꯗꯣꯒ ꯂꯦꯡꯕꯗꯀꯣ ꯌꯥꯏ ꯑꯗꯨꯅꯤ ꯐꯅꯦꯛ ꯑꯃꯃꯝ ꯁꯦꯠꯍꯜꯂꯁꯨ ꯌꯥꯏ ꯆꯥꯟꯅꯒꯗꯕ ꯑꯃ ꯑꯗꯨꯝ ꯁꯦꯠꯂꯦꯅ ꯁꯤ ꯁꯨꯝ ꯁꯦꯠꯍꯜꯂꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜꯁꯤꯡ ꯉꯁꯤ ꯁꯦꯠꯍꯜꯂꯒ ꯃꯌꯥꯝ ꯌꯦꯡꯍꯟꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯐꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯅꯦ ꯗꯝꯃꯤꯗ ꯁꯦꯠꯄ ꯐꯅꯦꯛ ꯑꯃꯗ ꯁꯦꯠꯍꯜꯂꯣ ꯁꯤꯒꯤ ꯐꯤꯁꯦ ꯀꯩꯅꯣ ꯋꯥꯡꯈꯩꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯨꯟꯗꯣ ꯂꯦꯡꯕꯗꯒꯀꯣ ꯁꯤꯒꯤ ꯃꯆꯨꯁꯦ ꯌꯥꯝ ꯄꯥꯝꯅꯩꯌꯦꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛꯀ ꯄꯥꯔꯒ ꯁꯦꯠꯄꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯄꯣꯛꯅꯒ ꯏꯜꯂꯁꯨ ꯌꯥꯝ ꯐꯖꯕ ꯃꯆꯨꯅꯤꯅꯦ ꯑꯍꯟꯅ ꯏꯜꯂꯁꯨꯀꯣ ꯌꯥꯝ ꯐꯖꯕ ꯃꯃꯜꯗꯤ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯁꯤꯅ ꯃꯃꯜꯁꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩ ꯌꯣꯜꯂꯝꯕꯗꯗꯤ 8,900 ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯣꯐꯔꯒꯤ ꯃꯇꯝ ꯂꯨꯍꯣꯡ ꯄꯟꯊꯥꯁꯨ ꯑꯣꯏꯔꯦꯗꯅ ꯑꯗꯨꯅ ꯃꯃꯜꯁꯦ ꯑꯗꯨꯝ ꯈꯔ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯄꯤꯖꯔꯗꯕꯅꯦ ꯁꯤꯁꯨ ꯍꯧꯖꯤꯛꯇ ꯁꯨ ꯂꯣꯏꯔꯒ ꯐꯤꯁꯦ ꯃꯌꯥꯝꯁꯦ ꯀꯥꯔꯛꯄꯅꯦ ꯐꯖꯩ ꯌꯥꯝ ꯕ꯭ꯂꯥꯎꯁꯁꯤꯡꯒꯤ ꯑꯗꯨꯝ ꯌꯦꯡꯍꯜꯂꯒꯦꯀꯣ ꯕ꯭ꯂꯥꯎꯁ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯕ꯭ꯂꯥꯎꯁꯃꯛꯇꯤ ꯍꯧꯖꯤꯛꯀꯤꯗꯤ ꯊꯝꯗ꯭ꯔꯤ ꯕ꯭ꯂꯥꯎꯁꯃꯛꯇꯤ ꯊꯝꯗ꯭ꯔꯤ ꯕ꯭ꯂꯥꯎꯁꯁꯦ ꯇꯨꯕꯤꯅꯕ ꯃꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯊꯤꯔꯤ ꯑꯗꯨ ꯕ꯭ꯂꯥꯎꯁꯇꯤ ꯐꯪꯗꯦ ꯑꯗꯨ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕꯁꯦꯀꯣ ꯃꯄꯥꯟ ꯅꯥꯏꯕ ꯃꯈꯜ ꯂꯩ ꯁꯨꯃꯥꯏꯅ ꯁꯤꯅ ꯑꯈꯦꯠ ꯑꯁꯨꯡꯅꯤꯀꯣ ꯃꯄꯥꯟ ꯅꯥꯏꯕꯁꯤ ꯑꯈꯦꯠ ꯑꯁꯨꯡꯁꯨ ꯂꯩ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯂꯩꯀꯣ ꯁꯤꯁꯦ ꯑꯅꯤ ꯂꯣꯜꯂꯤꯁꯤ ꯀꯩ ꯀꯧꯒꯦ ꯁꯤꯅ
ถ้ามาสุดท้ายเนี่ยอันนี้แกมโลเลย คุยสรวงการสุให้เนี่ยตัวปักโอนตลอดเลยปนี่คือการคอมพิวเตอร์คุยกันใหญ่นะมันจะโอ้ยมาขังมึงเดียบสินะท้ายนี่กี่คุยดูมวยเลยกว่าปักโอนหลอกไปคุยจุกเกยรวย ทำไมเนี่ยยำโลเลยก็จะยำโลเลย สิหอย ทำไมเนี่ยพันนี้ก็ปั้นกันโลเลยบุก สินะท้ายนี่กี่คุยท้ายนี่ยังก็ดูคือการพัฒนาไปสิเนี่ยที่เลยไม่ยามแต่กี่พัฒนาคุยสินะพิเกมาเฟียเนี่ยพิเกคุยมุกการไม่มุกการแล้วก็พิเกนะเพียนบินเนี่ยแบบเด็กคุณเนี่ยเพียนบ้าพันนี้มาปั้นไหนแบบดีรวยเลยมาจุมาจุ พี่เชยมาอีเดียง่ายเว้ยแล้วฉันก็มาแล้วเราคนนี้ดีใจนั่นครั้งนี้คุยจะลงนี่ก็สิ ชินะคุยจะลงก็มาไอ้สุกแกครั้งเดียวมาเซนั่งนุ้ยมาเลยกูครั้งก็คุยแค่ครั้งเดียวท้ายนี่คุยก็หายก็ ไอ้เกมนาเมนด้วยเนี่ยมีอินเทอร์เน็ตพรีเมียมก็จะแบบนั้น สมัยมาขนาดตัว นั่นไม่ดีละจะไม่เอาเลยก็จะพันนี้มันเสร็จแล้วเสร็จดูก็ค่อยโมเดลเสร็จพันนี้มันเสร็จแล้วกี่อย่างดูก็พิมพ์มาขั้นนี้เลย ไม่พันนี้ปีเกย ใช่พันนี้ก็เสร็จแล้วแก อะดูดลอกตัว ดูก็พอจะพรีเมียมใช่ไหมมันได้อินแล้วก็ ดลอกตัวดูลอกตัว ต้องทำอ่ะ ปุ๊บตัว subscription ऊपर से कई भी दोनों डिस्काउंट ने पीरियड में 20% मतलब का डिस्काउंट पी पे पे आओगे नहीं आइटम दुई मतुंग ने बुदी लाई रेको दुई मतुंग ina मैम से यंग मिनर से नो फी जे मोड का दान पखत प तो फजरे खोगी मॉडल ngai बुइना तंग मैम ngai मिनर से फजर फजर मैम नहीं इल्ले लगे यंग हला फजई मैम शेयर तो भी हम शेयर तो भी नाउ सिंग के से डिस्काउंट कन बे डिस्काउंट लाई से गने का मैम दगी थोदो खेन तो डिस्काउंट से पिजर करे तारा ई फॉलोअर्स อะดูมาทักอังกูดูปฐมเนี่ยดูยามพัฒนาดูยามพัฒนาเนี่ยลำทางขลักเนี่ยแบบทีเดียให้ยุ่งพอสับปะรดกว่า วังไคอยู่ด้วยสินะ วังไคเนี่ยแบบกูเจียบเลยกว่าวันนี้ปุ๊กนึกอะให้ยุ่งพอสับปะรดอินแบบยามพัฒนา ว้าว พัฒนาเนี่ยวังไคเนี่ยอันสิเด็กสิเนี่ย price ก็ไอ้วางไง फजर शेयर तो भी लोग सिना सिंग का लन फसे है बा ไอ้เดรานี่ कोई जो ये पाठक सर के सिना सिंग कोई मकोंता दबे ता सो मैं ता देनम है बियो फजर ब्लॉग सिंग ने है बियो किसी ने कोई मकों सिंग ने दी ब्लॉग से से पोके ने दी कोई साबा ไอ้สกัดมันเลยดูก็ก็ अदो बीडी कलेक्शन दा कोई रानी को सिगी मचू से फजई है फजर ने ना ब्लॉग सुती वाई को फजई को फजई सेस से शादी फजर से फजर भी थोड़े को मां इधर लगे उसे my dress ก็sana ba ड्रेस के साना बा CPS फजई फजर दे मैम है बिरो अनो मॉडल ने कोई दिरास वांग ब्लॉग्स के ने को अनो बके न्यूली लॉन्च मॉडल है तारे ngasi खोइना बीडी कलेक्शन प्रोम पता लाकोम तले อันนั้นไปมาก็รอมาจนเทียบตัดด้วยเนี่ยสังเดียเนี่ย แล้วตัวถ่ายตัวนี้ให้ก็ เทียบเลยกันยาเท่าไหร่ เอาละเสียวละ อันนั้นไปแบบดัสก็ advertising นะตัวซึ่งแม่มีอันนี้โมเดลลิ่งตัวกี้ไอ้ตาสุดมาพีนไปสิคือทำบีก็ก็สิได้ตุ้มเลยกันตุ้มข้างไฮแต่นี่มาตนางยามยาวบุกิระยันยามกันไปเดือดสุดอินมันนุ่งไงไปพี่เยี่ยมาเพนกุมไปอินใช่ซึ่งแบบนี้อินมันนุ่งไงเลย โน้ตอยู่ตัวสารเนี่ยเป็นมาไฮ มา เว นะ ย์ ไฮก็ได้มาพี่อัน ไฮ นี้ ก็ได้พี่เนี่ยเลย มานะไฮก็ได้มา สหิ พี่ เสียใจบันสุดดีคลาสก็ถ่ายด้วยง่ายเลยตรงนี้ก็อันนั้นรู้สึกพี่อินมาคนว่าคิดตั้งเทรนนิ่งวันเลยให้ตายก็ยิ่งปัญญากี่เลยบุกก็อันนั้นนะครับเขาเสียจุดกี่มาอยู่เนี่ยดี อันนี้เสร็จท่าเด้อ คิดตั้งเทรนนิ่งแค่ต่อหันกี่ก็งั้นสิ่งวิดีโอฉันอ่านมาจู่โอ้ยแบบนี้นะไอ้ที่ให้เดี๋ยวต้องมาเสวางงานบุษุแกให้นี่ อะคนนี้ใส่แต่น้ำนั่นเขาก็อินเลยกันนี่ก็มองแต่ดัสเอาไว้นี่ให้ เซอร์ไพรส์ตัวบุกินเนี่ยบุกก็อย่างนี้เรานี่ใช่โมโนบิชายอันนี้ใช่ไหมเด็ก มองน้องผู้ชายอะไร โมโนบิมชันกี่ก็ไงไม่ต้องอินเลสิอะไรภาษาอินเดียสิเด้อ ฉันพี่เยี่ยมาเพนเนี่ยพันนี้ฉันสิลักตัวนะบัตเตอร์ฟลายก็ไปใช่อ๋อบัตเตอร์ฟลายนี่ไปสิไปเลยเราเนี่ยอุ่นหน้าก็ต่อแล้วก็apa sih nak kenal apa ngah tu kan oh una ne buka una ne maksud tu sih kita dah kat ni buka kau kamu tu kau manji ni jalo kau kau bida le bisa lah kau ni ada ni tu sih kau kau maya nu sih ni kau ni tu kau jalo atau cak lo jadi entah tu
ꯃꯣꯏ ꯃꯄꯥꯟꯅꯅꯦ ꯍꯣꯔꯦꯟ ꯍꯟꯖꯟ ꯇꯧꯔꯛꯀꯗꯣꯏꯁꯦ ꯃꯄꯥꯟ ꯌꯥꯝ ꯄꯥꯝꯖꯕ ꯑꯣ ꯃꯥꯜꯂꯦ ꯑꯁꯦꯡꯕꯁꯤꯗꯤ ꯃꯃꯥꯏꯗꯤ ꯎꯠꯂꯨꯅꯦ ꯅꯪ ꯃꯈꯥꯗꯒꯤ ꯁꯦ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯎꯠꯂꯨꯅꯦ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯌꯦꯁ ꯃꯥꯜꯂꯦ ꯐꯖꯔꯦ ꯑꯅꯧꯕꯤ ꯃꯥꯜꯂꯤꯅꯦ ꯌꯥꯔꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯌꯥꯝ ꯅꯣꯛꯅꯔꯤꯀꯣ ꯃꯌꯥꯝꯁꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯄ꯭ꯔꯗꯛ ꯗꯦꯃꯣꯅꯦ ꯃꯌꯥꯝꯀꯣ ꯁꯨꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯖꯦꯅ ꯇꯧꯕꯩ ꯋꯥꯅꯦ ꯅꯨꯡꯉꯥꯏꯖꯦꯅ ꯇꯧꯕꯅꯦ ꯃꯌꯥꯝ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ ꯋꯥꯡ ꯃꯥꯟꯅꯔꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯡꯒꯅꯤ ꯈꯔ ꯂꯩꯔꯗꯤꯀꯣ ꯑꯩꯕꯨꯗꯤ ꯁꯤ ꯁꯥꯏꯁꯤꯗ ꯊꯣꯛꯂꯛꯑꯕꯅꯤꯗꯤ ꯁꯤꯔꯣ ꯑꯩꯁꯨ ꯃꯥꯜꯂꯅꯤ ꯑꯗꯨꯅ ꯀꯣꯏ ꯑꯃ ꯎꯊꯣꯛꯑꯕ ꯑꯁꯤꯁꯨ ꯃꯆꯨꯁꯤ ꯑꯗꯨꯝ ꯐꯖꯩ ꯁꯤꯅ ꯁꯤꯅꯦꯃꯥ ꯐꯤꯂꯝ ꯍꯣꯜꯗꯅꯦ ꯍꯣꯜꯗ ꯁꯤꯅꯦꯃꯥ ꯌꯦꯡ ꯆꯠꯂꯝꯗꯥꯏꯒꯤ ꯃꯥꯜꯂꯦ ꯁꯤꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯀ꯭ꯔꯤꯁꯅ ꯖꯟꯃꯒꯨꯝꯕ ꯔꯥꯙꯥ ꯖꯟꯃꯒꯨꯝꯕꯗ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯂꯝꯗꯥꯏꯒꯤ ꯀꯥꯡꯒꯨꯝꯕ ꯑꯝꯇꯪ ꯌꯦꯡꯈꯠꯂꯣ ꯋꯥꯎ ꯂꯥꯏ ꯈꯣꯟꯕꯤꯒꯤ ꯇꯧꯁꯤꯔꯥ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯂꯝꯗꯥꯏꯒꯤ ꯂꯥꯏ ꯈꯣꯟꯕꯤꯒꯤ ꯇꯧꯔꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕꯤꯒꯤ ꯇꯧꯁꯦ ꯑꯃꯨꯛ ꯃꯊꯪꯅ ꯂꯥꯏ ꯊꯥꯔꯝꯗꯥꯏꯒꯤ ꯈꯨꯔꯨꯝꯕꯤꯒꯤꯀꯣ ꯃꯈꯟ ꯃꯈꯟꯅꯤ ꯌꯦꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯃꯧ ꯑꯅꯧꯕꯤꯒꯤ ꯗꯨꯛ ꯊꯥꯔꯝꯗꯥꯏꯒꯤ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯃꯧ ꯑꯅꯧꯕꯤ ꯗꯨꯛ ꯊꯥꯔꯝꯗꯥꯏꯒꯤꯁꯨ ꯋꯥꯠꯂꯤꯌꯦ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯩ ꯇꯧꯔꯁꯦ ꯁꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯩꯔꯣ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯩꯁꯦ ꯗꯨꯛ ꯊꯥꯕꯒꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤꯀꯣ ꯑꯗꯨꯒꯤꯗꯣ ꯑꯣꯏꯗꯣꯏꯅꯦ ꯂꯨꯍꯣꯡꯗꯧꯕ ꯃꯌꯥꯝ ꯂꯥꯛꯁꯜꯂꯣ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯗꯨꯛ ꯊꯥꯕꯒꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯒꯗꯧꯕ ꯂꯨꯍꯣꯡꯕꯩ ꯁꯤꯖꯟꯁꯨ ꯌꯧꯔꯛꯀꯗꯧꯔꯦꯀꯣ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯝꯗꯥꯏꯒꯤ ꯐꯅꯦꯛꯅ ꯑꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯏꯟꯕ ꯄꯛꯆꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯟꯁꯤꯡꯀꯣ ꯑꯗꯨꯝ ꯐꯖꯒꯗꯕ ꯁꯛ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯔꯥꯅꯤ ꯑꯩꯈꯣꯏꯅꯅꯦ 20,000ꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯩꯕ ꯃꯇꯝꯗꯀꯣ ꯑꯗꯨꯗꯒꯤ ꯇꯥꯕꯗꯤ ꯌꯥꯗꯦꯀꯣ ꯍꯦꯟꯕ ꯑꯃ ꯂꯩꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯅ 1 ꯄ꯭ꯂꯥꯏ ꯃꯄꯥꯜ ꯀꯣꯠꯄꯤ ꯁꯨꯠ ꯑꯃ ꯍꯥꯞꯆꯅꯦꯕ ꯑꯣ ꯐ꯭ꯔꯤꯅꯤꯀꯣ ꯑꯗꯨꯝ ꯐ꯭ꯔꯤꯅꯤ ꯍꯥꯞꯇꯣꯏꯅꯤ ꯐꯖꯕ ꯌꯦꯡꯉꯁꯤ ꯑꯣꯐꯔ ꯄꯤꯗꯣꯏꯅꯦ ꯃꯌꯥꯝ ꯐꯤ ꯏꯟꯕ ꯐꯥꯎꯗꯤ ꯌꯥꯝ ꯍꯩ ꯂꯩꯔꯝꯃꯤꯅꯦ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦ ꯏꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔ ꯂꯩꯔꯝꯃꯦ ꯅꯣꯛꯄꯁꯤ ꯔꯥꯁꯤ ꯑꯃ ꯂꯩꯔꯒ ꯋꯥ ꯃꯥꯂꯦ ꯁꯤꯁꯤꯅ ꯍꯧꯖꯤꯛ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯂꯥꯏꯗꯨꯛ ꯊꯥꯕꯤ ꯃꯆꯨ ꯂꯥꯏꯗꯨꯛ ꯂꯥꯏꯗꯨꯛ ꯊꯥꯕꯤ ꯃꯆꯨ ꯑꯣ ꯌꯥꯝ ꯐꯖꯔꯤ ꯌꯥꯝ ꯍꯩꯔꯤꯅꯦ ꯁꯤꯡꯕ ꯃꯣꯗꯦꯂꯤꯡ ꯇꯧꯔꯤꯅꯤ ꯃꯥ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯑꯣꯏꯅꯅꯤ ꯏꯆꯟ ꯊꯣꯏꯕꯤ ꯗꯨꯀꯥꯟꯗꯒꯗꯤ ꯆꯠꯂꯨꯅꯨꯍꯦ ꯕꯣꯔꯀꯦꯅꯥ ꯏꯟꯇꯔꯚꯤꯌꯨ ꯑꯃꯨꯛ ꯌꯥꯎꯊꯣꯛꯍꯜꯂꯝꯗꯅ ꯊꯪꯅ ꯁꯤ ꯇꯧꯁꯤꯁꯦ ꯁꯤ ꯐꯖꯕꯅꯦ ꯌꯥꯝ ꯀꯔꯤ ꯍꯥꯏꯕ ꯇꯧꯔꯒ ꯏꯕꯥꯅꯤ ꯑꯃꯨꯛ ꯂꯥꯎꯔꯁꯦ ꯈꯣꯟꯊꯤ ꯆꯥꯗꯅ ꯁꯤ ꯀꯩ ꯃꯆꯨ ꯀꯧꯒꯦ ꯑꯧ ꯁꯤꯁꯤꯅ ꯉꯥ ꯊꯣꯡ ꯃꯆꯨ ꯍꯥꯏꯐꯦꯠ ꯆꯪꯗꯣꯏꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏ ꯆꯥꯛ ꯊꯤꯟꯕ ꯆꯠꯄꯒꯤ ꯃꯥꯅꯦ ꯂꯧ ꯁꯨꯔꯤꯉꯩꯗ ꯑꯗꯨꯒꯤ ꯃꯆꯨꯗꯣ ꯃꯥꯟꯗ꯭ꯔꯣ ꯇꯟꯗꯣꯟ ꯌꯦꯂꯣꯡ ꯃꯆꯨꯒ ꯊꯤꯟꯖꯜꯂꯒ ꯂꯧꯔꯤ ꯆꯠꯄꯤ ꯃꯆꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯃꯥꯜꯂꯦ ꯁꯤꯟꯅꯔꯁꯨꯀꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤ ꯆꯠꯄꯤ ꯃꯆꯨ ꯊꯣꯜꯂꯁꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟꯒꯤ ꯃꯤꯁꯤ ꯗꯨꯀꯥꯟꯒꯤ ꯃꯃꯤꯡ ꯌꯥꯝ ꯊꯣꯟꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯨꯀꯥꯟꯒꯤ ꯂꯧꯔꯤ ꯆꯠꯄꯤ ꯃꯆꯨ ꯙꯤꯔꯥꯖꯅ ꯊꯣꯜꯂꯝꯕꯅꯤ ꯂꯧꯔꯤ ꯆꯠꯄꯤ ꯃꯆꯨ ꯌꯥꯅꯤ ꯁꯤ ꯑꯗꯨꯝ ꯈꯜꯂꯒꯀꯣ ꯂꯧꯔꯤ ꯆꯠꯄꯤ ꯃꯆꯨ ꯍꯥꯏꯔꯒ ꯈꯟꯕꯤꯔꯣ ꯐꯖꯔꯦ ꯁꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯤꯐꯤꯟꯗꯒ ꯀꯩꯅꯣꯒꯤ ꯑꯃ ꯂꯩꯕꯅꯤꯀꯣ ꯑꯩꯅ ꯙꯤꯔꯥꯖꯀꯤ ꯃꯃꯥꯏ ꯒꯤꯐ ꯇꯧꯒꯦ ꯈꯟꯈꯤꯕ ꯃꯆꯨ ꯑꯃ ꯀꯣ ꯁꯤ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯄꯪꯄꯤ ꯄꯤꯕꯅꯦ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯋꯦ ꯂꯧꯒꯗꯕꯅꯦ ꯄꯤꯁꯜꯂꯛꯏꯗꯣ ꯅꯨꯡꯁꯤꯗꯅ ꯄꯤꯔꯤꯅꯦ ꯅꯨꯡꯁꯤꯗꯕ ꯃꯤꯗ ꯀꯅꯥꯅ ꯒꯤꯐ ꯄꯤꯅꯤꯡꯒꯦ ꯅꯨꯡꯁꯤꯕꯩ ꯄꯤꯔꯤꯅꯦ ꯂꯧꯒꯗꯕꯅꯦ ꯁꯤ ꯃꯆꯨꯁꯦꯀꯣ ꯑꯍꯟꯅ ꯏꯟꯕꯗ ꯌꯥꯝ ꯐꯖꯗꯣꯏꯅꯦꯕ ꯊꯥꯕꯜ ꯆꯣꯡꯕ ꯊꯣꯛꯄꯒꯤ ꯆꯞ ꯃꯥꯟꯅꯔꯝꯃꯤꯁꯦ ꯌꯦꯡꯉꯣ ꯑꯩ ꯍꯥꯏꯗꯣ ꯊꯥꯕꯜ ꯆꯣꯡꯕ ꯌꯦꯡꯕ ꯊꯣꯛꯄꯒꯤꯀꯣ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯗꯤ ꯅꯣꯏ ꯃꯥ ꯍꯟꯗꯛ ꯌꯥꯎꯁꯪꯗ ꯌꯦꯡꯕꯗ ꯁꯦꯠꯍꯜꯂꯨꯀꯣ ꯍꯣꯏ ꯐꯖꯔꯦ ꯌꯥꯝ ꯁꯤꯅ ꯙꯤꯔꯥꯖ ꯃꯃꯥ ꯃꯆꯨꯅ ꯊꯣꯜꯂ ꯂꯣꯏꯔꯦ ꯑꯩꯅ ꯀꯨꯆꯨ ꯉꯧꯕꯩ ꯁꯤ ꯄꯛꯀꯅꯤ ꯈꯟꯈ꯭ꯔꯕꯅꯦꯕ ꯉꯁꯥꯏꯅ ꯐꯖꯩ ꯌꯥꯝꯅ ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯣꯏ ꯂꯩꯒꯅꯤꯀꯣ ꯑꯗꯨꯗꯤ ꯑꯉꯥꯡꯒꯤ ꯑꯥꯏꯇꯦꯝ ꯑꯣꯏꯅ ꯎꯠꯂꯁꯤꯗ ꯁꯨꯝꯕꯗꯤ ꯏꯌꯣꯡꯒꯤꯗꯤ ꯃꯌꯥꯝ ꯂꯩꯔꯦꯗꯅꯀꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦꯗꯅ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯑꯥꯏꯇꯦꯝ ꯑꯣꯏꯅ ꯎꯠꯂꯁꯤ ꯌꯥꯏ ꯑꯉꯥꯡꯒꯤ ꯑꯥꯏꯇꯦꯝꯁꯨ ꯑꯗꯨꯝ ꯎꯠꯄ ꯌꯥꯏ ꯀꯩ ꯑꯥꯏꯇꯦꯝ ꯂꯩꯅꯣ ꯑꯝꯇ ꯎꯠꯂꯁꯤꯅꯦ ꯏꯌꯣꯡꯒꯤ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯈꯨꯗꯩ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯅꯪ ꯁꯦꯠꯂꯧꯅꯦ ꯑꯝꯇ ꯌꯦꯡꯍꯟꯒꯦꯅꯦ ꯁꯦꯠꯂꯣ ꯀꯤꯕ꯭ꯔꯥ ꯃꯊꯛꯇ ꯍꯥꯏꯐꯦꯠꯇꯪ ꯁꯦꯠꯂꯣ ꯍꯥꯏꯕꯅꯤꯗ ꯐꯖꯅꯤ ꯍꯥꯏꯕꯅꯦꯃꯦ ꯇꯧꯃꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯈꯔ ꯏꯟꯒꯗꯧꯔꯦ ꯍꯥꯏꯕꯦꯜꯂꯣ ꯂꯧꯔꯤ ꯆꯠꯄꯤ ꯃꯆꯨꯗ ꯄ꯭ꯔꯥꯏꯁ ꯍꯥꯏꯕꯤꯔꯛꯑꯣꯌꯦ ꯂꯧꯔꯤ ꯆꯠꯄꯤ ꯃꯆꯨ ꯁꯦꯠꯇꯣꯔꯦ ꯍꯧꯖꯤꯛ ꯃꯣꯗꯦꯜ ꯐꯖꯕꯅ ꯇꯧꯔꯣꯗꯅ
Lauri sabi masudo mari khare hele. Mari khare hele. Sing mari khare hele. Si jo mung sedan dore kun. Masen sedan. Selo sa ko kike dam ni ko. Nang handak nong pan musat ba pi ni ka do ga nong pan bagi sat bagi do. Ko ji nong pan bagi da nong pan ba da gi di hang jin mi ka ngang gi school gi khudai yam chena hali der ko adu du khudai ma'am tu halle adu la ne handa hafta jari so yora ne kai no mi khudai che ka dam phane mi che ka do kari set pai de ne nang handak nong pan me man sat bagi aduna fazai ke ni Okay. Wow. Itu mengai tu na. Azara. Yeah. So, khất sầu. Masa tahu bisa. Aja mau nung sao đâu ạ? Sao ạ? Aku ya. Ya. Share tahu bagi kau live sih share tahu bagi na. Adum discount tu naik ni kau. Mình thu sao kia? Ini tahu. Mình thu bao nhiêu thu? Fazar. Đấy là cái ông đó. Lala. Cái nó sẽ đâu ạ? Yang dog walk kalau orang ini. Fazar. oh dress ga set la le phan do ri ya mai Không bne rau gì á. nai do re Makau haloi, makau haloi. nai do re Sam jangan jeta ni nama yang tu. Wow. Sam juga. Saya kau kan na. nai do re Makeup tahu di sana. makeup to re khoi nai do re som Nang da kau dah hapen dah saya suka ni kau. Ko mi ini tam sa pe de tong ama ni ta sa tam ni pi. eh thai na gi maharani khu awang mi tong be ro Yang wang isi tu so masa. sai de pro to Tapi jadi wang wang jam ni kau masa ya. Betul tak? Nó bị chết lắm nhỉ, ngay đi ngoài nó sẽ là cái gì mà. Oh itu. Quan là lắp cái gì mà nó sẽ là cái này ngon ngon. Masa deh. Bukan itu lebih minum. le bole Không phải. Ya, ya. wa Wow, masa deh. fa da Lain. Yang nuk kan yang Siapa nuk kan aja. Masa deh. ya Ini tarik. Wah. BD collection nai re ndo ji da Ini BD collection नहीं रहेगा बाजार BD है अदर नहीं इस नाम में क्या है अरे sa the de no si na maro ma एक्टिंग क्या करता हूँ ना भाई कैमरा पूरा कंधा साइलेंट तो होला सही या हीरो रोंदे nai re sai ka Yang hai. Cái tông này ta hay ya ne hang ge camera number chali do khoi de smile kadam do de khoi na pass a re uji Mana, pasal design में हम नहीं करेगा अदो अंगांग मुसाई से डिजाइन ले है ना तो PM인 jello pa gi da ne ko hajom na ngan sut to san jello Mana, sim lai dana in the new idea dana mai yếc lại lối phần. yek chala ji lai ne phang ya buka loi phang ni phang okay aduga atopa rani manao me loi are rani manao mi laga manao ko ji ke gino rani rani manao ha sa marak ani mak tai da bagin rani pak pa to ke to tai di ya ro Chết lắm mà ilalo. ma set na te ma tang kai tai ram ne ma yai tai da mi ya roi ba adu mi gi kai no ne ba mi sa ko bagi lai gra ba ne ba sako bagi singam ba sing ga ba lai gra ba de khoi tai ba de ma pan do hi ti sai thin ba yam chat lai da na adu to bagi khoi na Nó cái Tôi chân chưa ạ. Mông là lục nó rồi nó có nó của nó. tha pha bagi lak pa oh samme Thả vào cái lạc. Lalu di lesabi mungkin sama yang gitu pengen kena sini. Oke, dress lagi. zi adu ka sen de sang ba ro ne Ngam. Ini lagi. Adum mic pipe ni background music kita tang mang video. Kayak lagi dah. Ini apa? Adum kayak Half kurti shirt oidoi ni. half kurti shirt. si di ma khang ani mai samon ha pa ge Half a set mo half. ma ka si da di ma khang ani ba tai yom gi gum da khang ba wa ne ba ko ma lo Sini kayak kowe.
ꯁꯤ ꯍꯥꯐ ꯀꯨꯔꯇꯤ ꯁꯥꯔꯠꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥꯅꯁꯨ ꯂꯤꯠꯄ ꯌꯥꯔꯦ ꯃꯧꯅꯁꯨ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯔꯅꯤꯀꯣ ꯁꯤꯗꯤ ꯍꯣꯏ ꯍꯥꯏꯗꯤ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯀꯇꯟꯅꯦꯕ ꯁꯤꯒꯤ ꯐꯤꯁꯦ ꯑꯣ ꯑꯁ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯐꯤꯁꯦ ꯌꯥꯝ ꯏꯪꯒꯗꯕ ꯐꯤꯅꯤ ꯀꯥꯂꯦꯟ ꯊꯥꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯍꯣꯏ ꯑꯗꯣ ꯑꯇꯣꯞꯄꯁꯨ ꯁꯤꯗ ꯌꯦꯡꯍꯟꯁꯤꯀꯣ ꯑꯇꯣꯞꯄ ꯄ꯭ꯔꯤꯟꯇꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯔꯤꯕꯤ ꯎꯟꯁꯥꯒꯤ ꯁꯦ ꯅꯪ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯉꯣ ꯑꯗꯨꯒ ꯅꯪꯅ ꯁꯤ ꯐꯖ ꯐꯖꯕ ꯑꯇꯣꯞꯄ ꯗꯤꯖꯥꯏꯟ ꯄꯨꯊꯣꯛ ꯄ꯭ꯔꯤꯟꯇꯁꯨ ꯃꯌꯥꯝ ꯂꯩ ꯀꯂꯔꯁꯨ ꯑꯇꯣꯞꯄ ꯂꯩ ꯑꯗꯣ ꯁꯨꯝ ꯁꯤ ꯄꯦꯀꯦꯠ ꯀꯥꯏꯗ꯭ꯔꯤꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯁꯤꯁꯦ ꯂꯩꯀꯣ ꯑꯩꯈꯣꯏꯗ ꯄꯦꯀꯦꯠ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ ꯁꯤꯁꯦ 550 550 ꯑꯥ ꯁꯤ 550 ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯦꯝ ꯑꯗꯣ ꯑꯇꯣꯞꯄꯁꯨ ꯌꯦꯡꯍꯜꯂꯁꯤ ꯁꯤꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯁꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯖꯤꯟꯁ ꯁ꯭ꯀꯔꯠ ꯑꯣꯏꯗꯣꯏꯅꯦ ꯑꯣ ꯑꯗꯨꯒ ꯑꯗꯣ ꯃꯃꯜꯅ ꯀꯌꯥꯃꯨꯛ ꯂꯩꯕ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯁꯨ 550 550 ꯁꯤꯁꯨ ꯑꯣꯏꯕ ꯖꯤꯟꯁ ꯃꯆꯨꯗꯁꯨ ꯍꯟꯗꯛ ꯂꯩꯔꯦ ꯆꯥꯛꯀꯧꯕꯒꯤꯗꯤ ꯕ꯭ꯂꯦꯛꯇꯁꯨ ꯄꯤꯕꯁꯨ ꯂꯩꯔꯦ ꯌꯥꯏꯀꯣ ꯑꯉꯥꯡꯁꯤꯡꯀꯣ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯃꯇꯨꯡ ꯏꯟꯅ ꯏꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯥ ꯅꯨꯄꯤꯁꯤꯡꯗ ꯑꯗꯨꯝ ꯄꯤꯕꯤꯔꯁꯨ ꯌꯥꯔꯅꯤ ꯑꯗꯒꯤ ꯁꯤꯗ ꯐ꯭ꯔꯣꯛ ꯀꯣ ꯎꯝ ꯁꯤꯗ ꯋꯥꯏꯠꯇ ꯄꯤꯡꯅ ꯗꯣꯠ ꯗꯣꯠ ꯇꯧꯕ ꯄ꯭ꯔꯤꯟ ꯑꯣꯏꯕ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗ ꯔꯣꯁꯌꯥꯎꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯑꯣꯏꯅꯤ ꯑꯗꯨꯗ ꯁꯤꯁꯦ ꯁꯤꯅ 850 ꯁꯤꯅ 850 ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯑꯦꯗ꯭ꯔꯦꯁꯁꯦ ꯄꯣꯔꯣꯝꯄꯥꯠ ꯖꯦꯝꯁꯕꯣꯡ ꯂꯝꯕꯤ ꯑꯣꯏꯗꯣꯏꯅꯦ ꯊꯣꯡꯒꯤ ꯍꯦꯛ ꯑꯋꯥꯡ ꯊꯪꯕ ꯂꯩꯔꯛꯇꯨꯗ ꯑꯣꯏꯗꯣꯏꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯀꯩꯊꯦꯜ ꯃꯆꯥꯗꯨꯒꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯗꯨꯝ ꯂꯩꯔꯦ ꯕꯤꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯁꯦꯠꯄꯗ ꯌꯥꯝ ꯅꯨꯡꯁꯤꯔꯅꯤ ꯁꯤ ꯑꯉꯧꯕꯁꯦ ꯁꯤꯁꯦ ꯁꯤꯁꯨ 850 ꯑꯣꯏꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯐꯖꯅꯤ ꯐ꯭ꯔꯣꯛꯁꯤꯁꯨ ꯐꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯗꯤꯖꯥꯏꯟ ꯑꯝꯇ ꯀ꯭ꯋꯥꯂꯤꯇꯤ ꯑꯝꯇ ꯌꯦꯡꯍꯧꯒꯅꯤ ꯗꯤꯖꯥꯏꯟꯕꯨꯗꯤ ꯐꯖꯔꯦ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯑꯗꯨꯝ ꯐꯕ ꯃꯥꯜꯂꯤ ꯀꯇꯟ ꯑꯣꯏꯅ ꯄꯤꯌꯣꯔ ꯀꯇꯟꯅꯦꯕ ꯀꯇꯟ ꯑꯣꯏꯅꯤꯀꯣ ꯄꯤꯌꯣꯔꯅꯦꯕ ꯑꯗꯨꯒ ꯑꯦꯝꯕ꯭ꯔꯣꯏꯗ꯭ꯔꯤꯁꯨ ꯑꯣꯏꯔꯦ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯁꯨ ꯑꯣꯏꯕ ꯐꯖꯅꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯗꯤ ꯅꯝꯃꯅꯤ ꯃꯃꯜ ꯂꯣꯏ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯐꯤꯁꯦ ꯀꯇꯟ ꯉꯥꯛꯇꯅꯦꯕ ꯍꯣꯏ ꯑꯗꯨꯒ ꯄꯤꯌꯣꯔ ꯀꯇꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯁ꯭ꯀꯤꯟꯗꯁꯨ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯅꯤꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯌꯥꯝ ꯍꯩꯔꯦꯕ ꯁꯤꯁꯦ ꯋꯥ ꯉꯥꯡꯕ ꯈꯔ ꯇꯝꯕꯤꯔꯒꯅꯦ ꯑꯦꯗꯚꯔꯇꯥꯏꯁꯤꯡ ꯑꯃꯨꯛꯁꯨ ꯄꯨ ꯌꯥꯔꯅꯦꯕ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄ꯭ꯔꯗꯛ ꯗꯦꯃꯣ ꯇꯧꯍꯟꯕ ꯑꯗꯨꯒꯨꯝꯕꯒꯤꯀꯣ ꯍꯩꯔꯦꯗ ꯑꯗꯨꯝ ꯊꯣꯏꯗꯣꯛꯄ ꯍꯩꯇꯕ ꯈꯣꯠꯇꯕ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯁꯤꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯒꯤ ꯑꯣꯏꯗꯣꯏꯅꯦ ꯄꯣꯂꯣ ꯑꯣꯏꯔꯦꯀꯣ ꯁꯤ ꯐꯨꯔꯤꯠꯁꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯐꯤꯒꯔ ꯁꯥꯔꯠ ꯑꯣꯏꯗꯣꯏꯅꯦ ꯍꯥꯞ ꯑꯣꯏꯗꯣꯏꯅꯦ ꯀ꯭ꯋꯥꯇꯔꯅꯦ ꯑꯗꯣ ꯁꯤ ꯊꯦꯛꯇꯕꯁꯨ ꯌꯥꯏ ꯐꯨꯜ ꯑꯣꯏꯍꯟꯕꯁꯨ ꯌꯥꯏ ꯁꯤ ꯁꯥꯏꯖꯁꯨ ꯃꯌꯥꯝ ꯊꯦꯛꯊꯔꯒ ꯂꯩ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗ ꯍꯣꯏ ꯆꯦꯔꯪ ꯌꯥꯎꯔ ꯑꯗꯨꯝ ꯂꯩꯌꯦ ꯌꯥꯎꯔꯦ ꯂꯧꯊꯣꯛꯑꯒ ꯁꯤꯁꯦ ꯁꯥꯏꯖ ꯃꯆꯥꯁꯨ ꯂꯩꯔꯦ ꯑꯆꯧꯕꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯁꯤꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯔꯦꯀꯣ ꯑꯗꯣ ꯁꯤꯅ ꯁꯥꯏꯖ ꯃꯆꯥ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯁꯤ ꯑꯆꯧꯕ ꯁꯤꯗ ꯂꯩꯔꯦ ꯕ꯭ꯂꯦꯛꯇꯁꯨ ꯑꯣꯂꯤꯚ ꯒ꯭ꯔꯤꯟ ꯃꯆꯨꯗꯁꯨ ꯂꯩꯔꯦ ꯕ꯭ꯂꯦꯛꯁꯨ ꯂꯩꯔꯦ ꯁꯤꯗ ꯁꯤꯗ ꯉꯁꯥꯏ ꯎꯠꯈꯤꯕ ꯀꯇꯟꯒꯤ ꯐ꯭ꯔꯣꯛꯇꯣ ꯑꯗꯨꯒ ꯆꯞ ꯁꯤꯁꯨ ꯃꯥꯟꯅꯅ ꯑꯝꯇ ꯁꯤꯁꯨ ꯂꯩ ꯌꯦꯡꯍꯟꯁꯤꯅꯦ ꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯄꯤꯛꯄ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯂꯤꯠꯄ ꯌꯥꯔꯅꯤ ꯁꯤꯁꯦ ꯁꯤ ꯄ꯭ꯔꯥꯏꯁꯁꯦ 900 ꯑꯗꯨꯃꯥꯏꯅ 900 ꯑꯗꯨꯃꯥꯏꯅ ꯗꯤꯁꯀꯥꯎꯟꯗꯤ ꯂꯥꯛꯀꯗ꯭ꯔꯥ ꯗꯤꯁꯀꯥꯎꯟ ꯂꯥꯛꯀꯅꯤ ꯍꯥꯏꯀꯣ ꯍꯣꯏ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯈꯔ ꯉꯥꯎꯁꯤꯟꯅꯔꯛꯄ ꯑꯉꯥꯡꯒꯤ ꯁꯨꯠ ꯍꯥꯏꯇꯥꯔꯦ ꯀꯛ ꯂꯥꯎꯕ ꯑꯉꯥꯡ ꯃꯆꯥꯒꯤꯀꯣ ꯁꯤ ꯂꯩꯔꯦ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯌꯥꯎꯋꯦ ꯁꯨꯠꯅꯤ ꯑꯗꯨꯝ ꯁꯨꯠꯅꯦ ꯄ꯭ꯔꯥꯏꯁ 750 ꯑꯣꯏꯒꯅꯤ ꯉꯁꯤ 755 ꯑꯗꯨꯒ ꯁꯤꯗ ꯃꯆꯨ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯔꯦꯠꯇꯁꯨ ꯔꯦꯠ ꯂꯩꯔꯦ ꯃꯆꯨꯗꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯁꯤꯗ ꯁꯤ ꯔꯦꯠ ꯃꯆꯨ ꯂꯩꯅꯤ ꯐꯖꯔꯦꯀꯣ ꯑꯗꯨꯝ ꯔꯦꯠꯁꯤꯅ ꯄꯛꯆꯕ ꯑꯗꯨꯝ ꯌꯥꯝ ꯌꯥꯎꯕꯅꯤ ꯔꯦꯠ ꯄꯛꯆꯕ ꯅꯠꯇ꯭ꯔꯒ ꯌꯦꯜꯂꯣ ꯄꯛꯆꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯃ ꯂꯩꯀꯣ ꯁꯣꯝꯗꯁꯨ ꯐꯖꯗ꯭ꯔꯥ ꯁ꯭ꯋꯦꯠ ꯁꯥꯔꯠ ꯑꯗꯨ ꯔꯦꯠꯇ ꯑꯃ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯥꯗꯥꯒ ꯊꯥꯏ ꯕ꯭ꯔꯥꯎꯟꯗꯁꯨ ꯂꯩꯔꯦ ꯑꯣꯀꯦ ꯄ꯭ꯔꯗꯥꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯒ꯭ꯔꯦꯗꯁꯨ ꯂꯩꯔꯦ ꯄ꯭ꯔꯥꯗꯥ ꯃꯤꯂꯥꯅꯣ ꯄ꯭ꯔꯥꯗꯥꯒꯤꯁꯦ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯇꯥꯡꯕꯅꯤ ꯄ꯭ꯔꯥꯗꯥꯒꯤ ꯁ꯭ꯄꯦꯛꯇꯗ ꯂꯨꯄꯥ 30,000 ꯄꯤꯕꯤꯌꯨ ꯃꯊꯛꯀꯤꯁꯤꯔꯥ ꯃꯊꯛꯀꯤꯁꯤ ꯌꯦꯡꯍꯟꯁꯤꯅꯤ ꯃꯅꯨꯡ ꯆꯪꯗꯕꯤ ꯑꯗꯨꯝ ꯂꯨꯄꯥ ꯐꯥꯟꯗ ꯌꯦꯡꯍꯜꯂꯁꯤ ꯗꯤꯖꯥꯏꯟꯗꯤ ꯑꯗꯨꯝ ꯃꯈꯜ ꯃꯈꯜ ꯂꯣꯏ ꯂꯩꯔꯅꯦꯕꯀꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤ 550 ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯈꯣꯡꯒ꯭ꯔꯥꯎ ꯑꯦꯛꯁꯇ꯭ꯔꯥ ꯌꯥꯎꯔꯦ ꯑꯅꯤ ꯑꯃꯁꯨ ꯃꯅꯨꯡꯗ ꯌꯥꯎꯋꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯄ꯭ꯔꯥꯏꯁꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅ ꯁꯦꯠꯄ ꯌꯥꯕ ꯍꯥꯄꯦꯟ ꯐꯖꯕꯁꯨ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ
ꯁꯤꯁꯦ ꯑꯣ ꯐꯖꯩꯅꯦ ꯁꯤ ꯅꯨꯡꯁꯤꯕꯅꯦ ꯆꯦꯔꯤꯒ ꯌꯥꯎꯔꯒ ꯍꯣꯏ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯞꯄꯦꯟꯁꯤꯅ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨ ꯁꯦ 750 750 ꯑꯣꯏꯗꯣꯏꯕ ꯁꯤꯅ ꯁꯤꯁꯨ 750 ꯐꯤꯗꯤ ꯐꯩ ꯀꯨꯏꯅ ꯆꯠꯀꯅꯤ 750 ꯑꯣꯏꯔꯦ ꯁꯤꯅ ꯎꯝ ꯁꯤꯅ ꯀꯥꯔꯒꯣ ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯁꯤ 450 ꯊꯥꯏ ꯁꯤꯅ 450 ꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯄꯥꯝꯕ ꯀꯥꯔꯒꯣꯒꯤ ꯍꯥꯞꯄꯦꯟꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯈꯜ ꯃꯈꯜꯁꯤꯗ ꯀꯂꯔ ꯃꯆꯥ ꯃꯆꯥ ꯑꯗꯨꯝ ꯑꯄꯥꯝꯕ ꯀꯂꯔ ꯑꯗꯨꯝ ꯂꯩ ꯎꯍꯟꯁꯤꯁꯦ ꯃꯌꯥꯝꯅ ꯀꯂꯔꯁꯦ ꯁꯤ ꯀꯂꯔꯁꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯤꯂꯤꯇ꯭ꯔꯤ ꯒ꯭ꯔꯤꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯂꯤቭ ꯒ꯭ꯔꯤꯟ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯋꯥꯏꯠ ꯃꯆꯨꯗꯁꯨ ꯂꯩꯔꯦꯀꯣ ꯋꯥꯏꯠ ꯅꯠꯇꯦ ꯆꯪꯒꯜ ꯃꯆꯨ ꯀ꯭ꯔꯤꯝ ꯃꯆꯨꯗꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯂꯩꯔꯅꯤ ꯁꯤꯒꯨꯝꯕꯩꯗꯤ ꯑꯣꯐ ꯋꯥꯏꯠ ꯊꯦꯛꯀꯠꯄꯤꯈ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯍꯜꯂꯣ ꯋꯤꯟꯇꯔꯗ ꯌꯥꯝ ꯂꯨꯝꯃꯅꯤ ꯑꯉꯥꯡꯅ ꯂꯤꯠꯄꯗ ꯁꯤꯗꯤ ꯑꯣ. ꯐꯔꯁꯨ ꯌꯥꯎꯔꯦ ꯁꯤꯁꯨ ꯃꯥꯒꯤ ꯐꯖꯩꯌꯦ ꯄ꯭ꯔꯥꯏꯁꯁꯦ ꯍꯟꯗꯛ ꯆꯥꯛꯀꯧꯕꯒꯤꯗꯤ ꯕꯦꯁ ꯇꯥꯔꯅꯤ 2000 ꯑꯣꯏꯔꯦ ꯁꯤꯁꯨ 2000 ꯁꯤꯁꯨ ꯐꯖꯩ ꯁꯤ 2000ꯅꯦ ꯁꯤꯁꯨ 1100 ꯁꯤꯅ 1100 ꯑꯣꯏꯗꯣꯏꯕ ꯁꯤꯅ ꯍꯣꯏ ꯁꯤꯅ ꯖꯦꯀꯦꯠꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ 2000 ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯨꯗꯁꯨ ꯂꯩꯀꯣ 1100 ꯑꯉꯥꯡ ꯃꯆꯨ ꯕ꯭ꯂꯦꯛ ꯃꯆꯨ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯖꯦꯀꯦꯠꯅ ꯔꯦꯗ ꯂꯩꯔꯦ ꯁꯤꯅ ꯔꯦꯗꯇ ꯂꯩꯔꯦ ꯁꯤꯅ ꯕ꯭ꯂꯦꯛꯇ ꯁꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯁꯤꯗ ꯃꯆꯨꯒ ꯆꯣꯝꯃꯒꯀꯣ ꯁꯤꯁꯦ ꯁꯤꯅ 1000 1300 ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯦꯠꯄ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯗ꯭ꯔꯥꯅꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯤꯠ ꯌꯥꯕ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯝꯃꯗꯤ ꯑꯣꯏꯔꯝꯗꯁꯨ ꯄꯥꯏꯗꯦ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯜꯁꯥ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯝ ꯌꯥꯎꯕ ꯑꯦꯜꯁꯥ ꯁꯦꯡꯍꯜꯂꯣ ꯑꯗꯨꯒ ꯑꯩ ꯁꯤ ꯊꯝꯕꯤꯈ꯭ꯔꯒꯦ ꯁꯤꯃ ꯊꯝꯈ꯭ꯔꯁꯤꯀꯣ ꯁꯤ ꯄ꯭ꯔꯥꯏꯁ 700 ꯂꯩꯔꯅꯤ ꯁ꯭ꯋꯦꯠ ꯁꯥꯔꯠꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯒꯤ ꯔꯦꯗ ꯀꯂꯔꯗ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯗꯨꯒ ꯄꯤꯡ ꯄꯤꯡꯗꯁꯨ ꯑꯅꯤ ꯂꯩ ꯁꯦ ꯄꯤꯡꯗ ꯔꯣꯁ ꯄꯤꯡꯒ ꯕꯦꯕꯤ ꯄꯤꯡꯒ ꯂꯩꯔꯦꯀꯣ ꯁꯤꯅ ꯔꯣꯁ ꯄꯤꯡ ꯑꯣꯏꯔꯦ ꯁꯤꯅ ꯕꯦꯕꯤ ꯄꯤꯡ ꯑꯣꯏꯔꯦ ꯄ꯭ꯔꯥꯏꯁꯇꯤ 700 ꯉꯥꯛꯇ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯁꯥꯏꯖ ꯃꯈꯜ ꯃꯈꯜ ꯂꯩꯔꯦ ꯁꯤꯗꯒꯤ ꯆꯥꯎꯈꯠꯄꯁꯨ ꯂꯩ ꯄꯤꯛꯊꯕꯁꯨ ꯂꯩ 또 보세요. 퀄리티 좀 반. 엘라스틱 같아. 이거. 한나 거의 볼이 별로 없네. 야래가 합산 가서 되고 많은 생각가 운영이다. 많은 거 가서 원래 이만. 이나비로네. 왜래 사비면 건강세 시 누피 자 세히 따라 먹기 랭 어디로 누팜 싸겠다. 어디로 저. 누피 마사시 누파 마사시 쓸때 안 돼. 누파 마사기 어디네 시지만. 누팜 자 세히 따라 먹기 랭 어디도 봐. ꯍꯣꯏ. 또 시세. ꯌꯥꯝ ꯍꯪꯅꯔꯝꯕꯅꯤꯀꯣ ꯆꯍꯤ 30ꯃꯨꯛꯀꯤ ꯂꯦꯡꯒꯤ ꯀꯥꯔꯒꯣ ꯀꯣꯗ꯭ꯔꯣꯏ ꯍꯥꯏꯕ ꯁꯤ ꯀꯣꯗ꯭ꯔꯣꯏ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ ꯁꯤ ꯂꯩꯔꯦ ꯀꯥꯔꯒꯣ ꯂꯩꯔꯦ ꯀꯣꯗ꯭ꯔꯣꯏ ꯁꯤꯅ ꯁꯣꯝꯗ ꯑꯩꯈꯣꯏꯗꯤ ꯒ꯭ꯔꯤꯟ ꯃꯆꯨꯗꯁꯨ ꯗꯥꯔꯛ ꯒ꯭ꯔꯤꯟ ꯃꯆꯨꯗꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯅ ꯀꯥꯔꯒꯣꯅ ꯀꯥꯔꯒꯣ ꯄꯦꯟꯁ ꯑꯗꯨꯝ ꯆꯍꯤ 30ꯃꯨꯛꯀꯤ ꯂꯦꯡꯗ ꯑꯣꯏꯗꯣꯏꯅꯤ ꯃꯃꯜꯅ ꯑꯩꯈꯣꯏꯒꯤ 750ꯗ ꯂꯩꯒꯅꯤꯀꯣ ꯁꯤꯁꯦ ꯂꯩꯔꯦ ꯄꯟꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯁꯤꯁꯦ ꯑꯗꯨꯗ ꯇ꯭ꯔꯦꯛꯁꯨꯠ ꯃꯑꯣꯡꯗꯁꯨ ꯂꯩꯀꯣ ꯁꯣꯝꯗꯁꯨ ꯀꯥꯔꯒꯣꯅꯤ ꯀꯥꯔꯒꯣꯁꯦ ꯃꯆꯨꯁꯦ ꯁꯤꯅ 4 pocket 6 pocket ꯑꯣꯏꯕ ꯃꯅꯤꯡꯗ ꯑꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯅꯤ ꯑꯃꯒ ꯁꯤꯗ ꯑꯅꯤ ꯑꯃꯒ 6 pocket ꯑꯣꯏꯗꯣꯏꯅꯦ ꯃꯃꯟꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯁꯥꯃꯨ ꯃꯆꯨ ꯍꯥꯏꯗꯣꯏꯔꯥ ꯁꯥꯃꯨ ꯃꯆꯥ ꯃꯆꯨ ꯑꯗꯨꯒ ꯇ꯭ꯔꯦꯛ ꯄꯦꯟꯁꯨ ꯂꯩꯔꯦꯀꯣ ꯋꯤꯟꯇꯔꯗ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯁꯦꯠꯅꯕ ꯑꯗꯨꯝ ꯌꯥꯔꯅꯤ ꯋꯥꯀꯤꯡ ꯆꯠꯄꯗꯒꯨꯝꯕ ꯑꯣꯐꯔ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯝ ꯑꯣꯐꯔ ꯇꯞ ꯇꯞ ꯇꯧꯔꯛꯀꯅꯤ ꯍꯟꯗꯛ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅ ꯑꯣꯐꯔ ꯁ꯭ꯄꯦꯁꯦꯜ ꯑꯣꯐꯔ ꯑꯗꯨꯝ ꯂꯩꯒꯅꯤ ꯇ꯭ꯔꯦꯛ ꯄꯦꯟ ꯂꯩꯔꯦ ꯆꯍꯤ ꯀꯌꯥꯃꯨꯛꯇ ꯁꯦꯠꯄꯅꯤ ꯑꯩꯈꯣꯏꯐꯥꯎ ꯁꯦꯠꯄ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯇ꯭ꯔꯦꯛ ꯄꯦꯟꯗꯨꯗꯤ ꯆꯍꯤ ꯃꯤ 18 ꯄꯪꯆꯥꯎꯃꯨꯛ ꯆꯥꯎꯗꯕꯅꯤꯅꯀꯣ ꯑꯩ ꯆꯍꯤ 12 ꯁꯨꯗ ꯉꯥꯏꯔꯤ ꯃꯥꯅ ꯍꯜꯂꯦ ꯆꯦꯆꯦ ꯀꯧ ꯌꯥꯔꯅꯤ ꯁꯦꯠꯅꯤ ꯐꯖꯩꯌꯦ ꯑꯗꯨꯅꯤ ꯅꯨꯄꯤꯒꯤ ꯂꯩꯔꯦ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯁꯤꯁꯦ ꯀꯣꯗ꯭ꯔꯣꯏꯃꯛꯇꯤ ꯅꯠꯇꯦ ꯁꯤꯁꯦ ꯍꯣꯏ ꯅꯠꯇꯦ ꯃꯥꯒꯤ ꯀꯩ ꯐꯤꯅꯣ ꯈꯪꯗꯦ ꯀꯩ ꯐꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯃꯗꯤꯀꯣ ꯊꯝꯒꯁꯤ ꯃꯥꯁꯨ ꯑꯩꯁꯨ ꯂꯥꯛꯑꯣ ꯃꯆꯨꯁꯤꯗꯅꯁꯨ ꯂꯩꯀꯣ ꯐꯖꯕꯗ ꯁꯤꯁꯨ ꯐꯖꯩ ꯅꯨꯄꯤꯒꯤꯅꯤꯀꯣ ꯁꯦ ꯃꯃꯜ ꯊꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯃꯜ ꯊꯥꯔꯝꯗ꯭ꯔ ꯃꯥꯜꯂꯦ ꯁꯤꯁꯦ
ꯑꯗꯨꯝ ꯂꯥꯛꯑꯒ ꯌꯦꯡꯉꯁꯤ BD collectionꯗ ꯂꯥꯛꯄꯤꯔꯣ ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯐꯖꯅꯤꯀꯣ ꯁꯤꯗ ꯐꯪꯕꯁꯦ ꯄ꯭ꯔꯤꯃꯤꯌꯝ ꯀ꯭ꯋꯥꯂꯤꯇꯤꯗꯅ ꯑꯌꯥꯝꯕ ꯑꯣꯏꯒꯅꯤꯀꯣ ꯃꯃꯜꯁꯨ ꯑꯗꯨꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯖꯤꯟꯁ ꯖꯤꯟꯁꯂ ꯁꯤꯅ ꯖꯤꯟꯁꯇ ꯀꯩ ꯃꯥꯜꯂꯤꯁꯤꯅ ꯀꯥꯔꯒꯣ ꯖꯤꯟꯁ ꯕꯦꯒꯤ ꯕꯦꯒꯤ ꯖꯤꯟꯁ ꯑꯣꯏꯗꯣꯏꯔꯥ ꯍꯣꯏ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯍꯥꯏꯁꯤꯁꯨ ꯃꯃꯜ ꯃꯈꯣꯡꯒ ꯃꯇꯣꯟꯒ ꯂꯥꯎꯕꯤꯗꯨꯅꯤꯀꯣ ꯑꯦꯂꯥꯁꯇꯤꯛꯁꯨ ꯑꯣꯏꯌꯦ ꯐꯤꯁꯦ ꯀꯣ ꯏꯕꯗꯣ ꯁ꯭ꯇꯔꯦꯆꯦꯕꯜ ꯑꯣꯏꯀꯣ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯂꯩꯔꯦꯀꯣ ꯕ꯭ꯂꯦꯛ ꯃꯆꯨꯗꯁꯨ ꯂꯩꯒꯅꯤꯀꯣ ꯁꯤ ꯁ꯭ꯇꯔꯦꯆꯦꯕꯜ ꯑꯣꯏꯕ ꯁꯤꯅ ꯁ꯭ꯇꯔꯦꯆꯦꯕꯜ ꯑꯣꯏ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯧꯖꯤꯛꯀꯤ ꯕ꯭ꯂꯨ ꯃꯆꯨ ꯁ꯭ꯇꯔꯦꯆꯦꯕꯜ ꯈꯔ ꯑꯣꯏ ꯁꯤꯅ ꯀꯩꯒꯤꯅꯣ ꯆꯍꯤ 10ꯃꯨꯛꯀꯤ ꯂꯦꯡꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯏꯗꯣꯏꯅꯤ ꯄꯤꯡꯗꯨꯕ ꯁꯤꯗ ꯅꯨꯄꯥ ꯃꯆꯨꯗꯁꯨ ꯂꯩꯔꯦ ꯅꯨꯄꯤꯒꯤ ꯃꯆꯨꯗꯁꯨ ꯂꯩꯔꯦ ꯄꯤꯡꯁꯦ ꯅꯨꯄꯥꯅ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯦꯗꯅ ꯍꯣꯏ ꯁ꯭ꯇꯦꯔꯤꯑꯣꯇꯥꯏꯞ ꯇꯧꯕꯒꯤ ꯋꯥꯗꯤ ꯅꯠꯇꯕꯀꯣ ꯑꯗ ꯇ꯭ꯔꯦꯛ ꯁꯨꯠ ꯂꯩꯒꯅꯤ ꯃꯌꯥꯝꯁꯤꯗꯀꯣ ꯁꯨꯝꯁꯨ ꯂꯣꯏ ꯂꯩ ꯑꯦꯗꯤꯗꯥꯁꯀꯤꯅꯤ ꯑꯌꯥꯝꯕ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯐꯔꯦꯀꯣ ꯃꯌꯥꯝ ꯑꯇꯩ ꯎꯠꯀꯗꯕ ꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯁꯤꯗꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯂꯤꯠꯀꯗꯕ ꯐꯨꯔꯤꯠꯅꯤ ꯅꯪ ꯁꯤꯁꯦ ꯁꯤꯂꯤꯞꯄ ꯐꯖꯗꯧ ꯃꯥꯟꯕ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯊꯝꯃꯅꯤ ꯁꯤ ꯐꯅꯦꯛꯀꯨꯝꯕ ꯁꯦꯠꯂꯀꯥꯟꯗꯁꯨ ꯑꯗꯨꯝ ꯁꯦꯠ ꯌꯥꯔꯅꯤ ꯀꯣꯂꯦꯖ ꯆꯠꯄꯒꯤꯁꯨ ꯑꯗꯨꯝ ꯍꯣꯏ. ꯌꯥꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯩ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯁꯨ ꯌꯥꯔꯦ ꯁꯤ ꯇꯣꯞꯁꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯂꯩꯅꯤ ꯇꯣꯞꯁꯦꯀꯣ ꯀꯔꯝꯕꯅ ꯏꯐ ꯐꯖꯩ ꯅꯉꯣꯟꯗꯗꯤ ꯁꯤꯗꯤ ꯁꯤ ꯀꯣꯂꯦꯖ ꯐꯅꯦꯛ ꯆꯠꯄꯒꯤ ꯀꯣꯂꯦꯖ ꯆꯠꯄꯗ ꯁꯦꯠꯄ ꯌꯥꯔꯅꯤ ꯀꯣꯂꯦꯖ ꯀꯥꯕꯤꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯀꯣꯂꯦꯖ ꯀꯥꯕꯤꯅꯤ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁ ꯉꯥꯛꯇꯅꯤ ꯏꯆꯦ ꯑꯃ ꯍꯥꯏꯒꯗꯕ ꯁꯣꯔꯤ ꯁꯤꯗꯤ ꯅꯅꯥꯎ ꯆꯍꯤ 12 ꯁꯨꯗ ꯉꯥꯏꯔꯤ ꯁꯤ ꯖꯤꯟꯁ ꯁꯦꯠꯂꯁꯨ ꯁꯦꯠꯄ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯥꯏꯗꯤ ꯁꯤꯗꯤ 12 ꯑꯗꯒꯤ ꯐꯅꯦꯛ ꯁꯦꯠꯂꯁꯨ ꯑꯗꯨꯝ ꯆꯥꯟꯅꯔꯅꯤ ꯑꯗꯨꯝ ꯄꯥꯕ ꯌꯥꯔꯅꯤ ꯐꯤꯔꯣꯟꯒ ꯃꯆꯨ ꯑꯇꯣꯞꯄꯁꯨ ꯂꯩ ꯀꯩꯀꯩ ꯃꯆꯨ ꯂꯩꯅꯤ ꯁꯤꯗ ꯀ꯭ꯔꯤꯝ ꯂꯩꯔꯦ ꯌꯦꯜꯂꯣ ꯂꯩꯔꯦ ꯑꯗꯨ ꯎꯠꯂꯨꯅꯦ ꯈꯪꯍꯜꯂꯣ ꯑꯩ ꯍꯥꯞꯆꯤꯟꯕꯤꯔꯒꯦ ꯁꯤꯗ ꯀ꯭ꯔꯤꯝꯗꯁꯨ ꯂꯩꯔꯦ ꯁꯤꯁꯤꯅ ꯕꯦꯛ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯐ꯭ꯔꯟ ꯑꯣꯏꯗꯣꯏꯅꯦꯀꯣ ꯁꯤ ꯀ꯭ꯔꯤꯝꯗ ꯂꯩꯔꯦ ꯑꯣꯐ ꯋꯥꯏꯠ ꯍꯥꯏꯗꯣꯏꯔꯥ ꯀ꯭ꯔꯤꯝ ꯍꯥꯏꯗꯣꯏꯔꯥ ꯂꯩꯔꯦ ꯁꯤꯅ ꯌꯦꯜꯂꯣꯗ ꯁꯤ ꯌꯦꯜꯂꯣꯗꯁꯨ ꯂꯩꯔꯦ ꯁꯤ ꯀ꯭ꯔꯤꯝ ꯃꯆꯨꯅ ꯍꯦꯟꯅ ꯐꯖꯕ ꯃꯥꯜꯂꯦꯀꯣ ꯒ꯭ꯔꯦ ꯃꯆꯨ ꯂꯩꯕ꯭ꯔꯥ ꯒ꯭ꯔꯦꯁꯤꯅ ꯉꯁꯥꯏ ꯋꯥꯏꯠ ꯑꯃ ꯄꯨꯊꯣꯛꯑꯝꯕꯗꯣ ꯑꯗꯨꯗꯣ ꯀꯣꯂꯦꯖ ꯀꯥꯕꯅ ꯂꯤꯠꯄ ꯌꯥꯔꯅꯤꯅ ꯍꯥꯏꯈꯤꯕꯗꯣ ꯀꯔꯝꯕꯅꯣ ꯁꯤꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯑꯣꯀꯦ ꯌꯦꯡꯉꯁꯤ ꯁꯤꯅ ꯀꯩꯅꯣ ꯁꯤ ꯁꯨꯠꯅꯦ ꯅꯥꯏꯠ ꯁꯨꯠ ꯑꯣ ꯑꯣꯏꯗꯣꯏꯅꯦ ꯅꯥꯏꯠ ꯁꯨꯠ ꯑꯣꯏꯗꯣꯏꯕ ꯅꯥꯏꯠ ꯁꯨꯠ ꯁꯤ ꯊꯝꯖꯜꯂꯒꯦ ꯅꯥꯏꯠ ꯁꯨꯠꯇ ꯌꯦꯡꯍꯜꯂꯣ ꯑꯝꯇ ꯅꯥꯏꯠ ꯁꯨꯠꯁꯦ ꯍꯧꯖꯤꯛꯀꯥꯟ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯦꯠꯅꯕ ꯂꯤꯠꯅꯕꯅꯤ ꯅꯥꯏꯠ ꯁꯨꯠꯀꯨꯝꯕꯁꯦ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗꯅ ꯍꯛꯆꯥꯡꯁꯦ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯍꯥꯏꯅꯕꯅꯤ ꯍꯣꯏ ꯁꯤ ꯅꯥꯏꯠ ꯁꯨꯠꯁꯦ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯎꯏ ꯃꯤ ꯑꯗꯨꯝ ꯀꯣ ꯀꯇꯟ ꯑꯣꯏꯗꯣꯏꯅꯦ ꯀꯇꯟ ꯑꯣꯏꯗꯣꯏꯅꯦꯕ ꯂꯤꯠꯄ ꯅꯨꯡꯉꯥꯏ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯂꯩ ꯁꯦ ꯁꯤꯁꯦ 1000 ꯁꯨꯃꯥꯏꯅ 900 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩ 1900 ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯗꯤꯁꯀꯥꯎꯟ ꯄꯤꯔꯛꯀꯅꯤꯀꯣ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯄꯤꯗꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯐꯖꯔꯦꯀꯣ 1900ꯗꯤ ꯅꯠꯇꯦꯀꯣ 1600 500 ꯑꯗꯨꯃꯥꯏꯅ ꯑꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯅꯗꯤ ꯈꯔ ꯅꯥꯏꯠ ꯁꯨꯠꯅꯦ ꯁꯤꯁꯨ ꯑꯗꯨ ꯁꯤꯅꯗꯤ ꯃꯆꯨ ꯅꯥꯏꯠ ꯁꯨꯠꯁꯦ ꯑꯗꯨꯝ ꯄꯤꯡ ꯃꯆꯨ ꯂꯩꯌꯦ ꯑꯗꯨꯒ ꯁꯤꯅꯗꯤ ꯕ꯭ꯂꯨ ꯈꯔ ꯇꯥꯡꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯒꯤ ꯁꯤꯅ ꯄ꯭ꯔꯥꯏꯁ ꯈꯤꯇꯪ ꯍꯦꯟꯒꯠꯄꯅꯦ ꯁꯤ ꯐꯖꯗ꯭ꯔꯥ ꯅꯥꯏꯠ ꯁꯨꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯗ ꯋꯥꯎ ꯂꯦꯚꯦꯟꯗꯔ ꯃꯆꯨ ꯍꯣꯏ ꯂꯦꯚꯦꯟꯗꯔ ꯏꯪꯕꯅꯤ ꯑꯩ ꯂꯦꯚꯦꯟꯗꯔꯁꯦ ꯃꯣꯏ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯗ ꯂꯦꯚꯦꯟꯗꯔ ꯀꯥꯏꯅ ꯍꯥꯏꯇꯥꯔꯦ ꯃꯅꯝ ꯅꯨꯡꯁꯤꯗꯅ ꯂꯦꯚꯦꯟꯗꯔ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯌꯥꯎꯗꯣꯏꯅꯤꯀꯣ ꯃꯅꯨꯡꯗ ꯌꯥꯎꯋꯦ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯌꯥꯎꯋꯦ ꯃꯅꯨꯡꯗ ꯁꯨꯠꯅꯦꯕ ꯐꯖꯔꯦꯅꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯌꯦꯡꯍꯜꯂꯁꯤ ꯅꯥꯏꯠ ꯁꯨꯠꯀꯤ ꯌꯥꯝꯅ ꯁꯤ ꯃꯌꯥꯝꯁꯨ ꯂꯩꯔꯕꯅꯤ ꯑꯗꯣ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯐꯨꯔꯤꯠ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯝ ꯂꯩꯔꯤ ꯁꯤ ꯌꯦꯡꯍꯟꯁꯦ ꯍꯥꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯗ ꯆꯠꯂꯁꯦ ꯍꯥꯏꯔꯥ ꯁꯤꯗ ꯐꯨꯔꯤꯠ ꯁꯤꯗ ꯐꯖꯕ ꯌꯥꯎꯕꯅꯦ ꯐꯖꯕ ꯌꯥꯎꯗ ꯌꯦꯡꯍꯜꯂꯨꯅꯦ ꯏꯕꯦꯝ ꯇꯝꯕꯤ ꯐꯅꯦꯛꯀ ꯁꯦꯠꯄ ꯌꯥꯕꯀꯣ ꯑꯗꯨꯝ ꯑꯣ ꯐꯖꯅꯤ ꯁꯤꯝꯗꯤ ꯁꯤ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯂꯩꯅꯦ ꯁꯤ 700 ꯑꯗꯨꯃꯥꯏꯅ 700 ꯁꯨꯃꯥꯏꯅ ꯂꯩꯅꯤ ꯇꯥꯔꯗꯤ 650 600 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯇꯥꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯇꯣꯞꯄ ꯃꯆꯨꯗꯁꯨ ꯂꯩꯔꯦ ꯁꯤꯁꯦ ꯋꯥꯏꯠ ꯂꯩꯔꯦ ꯒ꯭ꯔꯤꯟꯗꯁꯨ ꯂꯩꯕꯅꯦ ꯒ꯭ꯔꯤꯟ ꯀꯔꯝꯕꯅꯣ ꯁꯤꯗ ꯁꯤ ꯂꯩꯔꯦ ꯔꯦꯗꯁꯤꯁꯨ ꯄꯤꯡꯁꯨ ꯂꯩꯌꯦ ꯍꯣꯏ ꯄꯤꯡꯁꯨ ꯔꯦꯗꯁꯨ ꯑꯗꯨꯝ ꯃꯆꯨ ꯃꯌꯥꯝ ꯂꯩꯕꯅꯦ ꯇ ꯎꯠꯂꯝꯃꯣꯁꯦ ꯑꯩꯈꯣ ꯂꯥꯛꯑꯒꯦ ꯕꯟꯋꯥꯂꯤ ꯁꯤꯗ ꯔꯦꯗꯇ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯔꯣꯁ ꯄꯤꯡ ꯕꯦꯕꯤ ꯄꯤꯡ ꯍꯥꯏꯗꯣꯏꯔꯥ ꯔꯣꯁ ꯄꯤꯡ ꯍꯥꯏꯕ ꯕꯦꯕꯤ ꯄꯤꯡ ꯍꯥꯏꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯒ꯭ꯔꯤꯟ ꯃꯆꯨꯗ ꯒ꯭ꯔꯤꯟꯗ ꯁꯤ ꯁꯤ ꯃꯆꯨꯁꯦ ꯃꯤ ꯌꯥꯝ ꯉꯧꯊꯣꯛꯀꯗꯕ ꯃꯥꯜꯂꯦ ꯅꯪꯒꯤ ꯆꯥꯟꯅꯅꯤ ꯑꯩ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯌꯥꯝ ꯃꯨꯏ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯁꯦꯠꯀꯥꯟꯗ ꯌꯥꯈꯤꯒꯠꯇꯗꯤ ꯒꯥꯔꯤ ꯊꯧ ꯌꯥꯗꯦ ꯑꯗꯨꯅ
Thế là ꯃꯆꯨꯁꯦ cái ꯌꯥꯝ sao? ꯅꯥꯜꯂꯦ ꯏꯪꯉꯦꯕ ꯑꯩꯅ ꯌꯦꯡꯕꯗ. Cái sắc cái thì rất là nhiều. Vừa phải là bị lạc nó hơn này. Xong chân rồi sẽ được. ꯑꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤꯅꯦ. Cái gì đó nhìn vừa mà. Nga đâu khá là nhiều ngó. Chỉ là nó ba cái phơi rồi đấy này. 누가 Phim xuyên phim trai gì? 누비 맞아. Unisex này. 네. Ok, xem lại đây. Aduga sila sa lại đó. Machu na 브라운. brown. Coffee machu hay cái đó. 네. Black machu. Black machu phải đâu mà lại. 진짜 블랙 컬러. Season brown lại đây có. Brown chạm chân cái gì? Sige red chu phải gì? Phi xe nó có qua bả. 아, 싱글 사이. 쉐도 선별 뭐 웃기바 굿기기도. 굿티기도 안데도 어디는. 어디도 봐 야오 bra nang yang haning ba mayam da. Uning ba. Sino kayo? Oh. Do fa zabra. Sas, asi fa zabra mula ke ba. 그럼 누비 맞아. 셋라버니 또 크롭스니까 맞지. nga사이 웃기보다 두기 시기 디자인 많이 내 봐도 신나 크롭스 락바. Okay. 나 오버사이즈 보이도니. Oh. Side ga lai bidra. ꯍꯣꯏ. Yam de na jin ko ka chikal ka sela ga. 베기 진스 캠 셋나버니 hojikkan. Hojikkan nga mu samay am set. 컬러 또 버스래. 화이트 슈. White is lai. 화이트 White 레드 좀 레이버네. Si sonda law ne am da kana. Kwe. Sila de ko. Yang along ne white ta red ta. Si white 레이레. Si red Black ta lai da. black 또 슈레. 진짜. Mu ko su white tong lai da. Sa san thôi. Na san lo pi. Không có gạo thì ni ko. Cái gì? Medi cái xe lạc này. Đó. Anh vàng vàng xe này ba. À thấy chị à này có. Mình đi đi. Xong rồi lại sao bị ngang sao bị giải ta này có. Bây giờ vẫn em lấy thôi. Xí cái gì này? Được rồi. Đây có. Nhưng bây giờ đấy. 너무 누비게 진스 레이거 시다. 세컨 스커트 진스. Nhưng anh gì này? Đây không có lực gì sang. 또 봐. kurti 슈레. Xí bây giờ gì? Xí không có quy định gì. Đúng đấy. kurti. Nipagi anangi kai hogan. Ô, kurti lấy gì này? 또 봐. 맞추도 수면 안 레이스다. Cái xong rồi sao đã? 슈레. Bây giờ đúng. क्या pin ạ? Purple mà chú or violet. 다 Cao đấy. Store đã là không bị rồi. Mà sẽ nấu thì nó cao đấy. Cao khẽ. Jeans tu yang an. Jeans yang gì này? 세계 진스. 700 마이너스 이금 700 sang lệ. adjust 또 왜? 방세. Lúc cái cái gì đấy cái không có là nó nằm xem rồi. Xong rồi chả. Cái sinh nhật là cái. Ini sing data là cái số. Đã thời nó ngủ cái protection phẳng nào. black 또 슈레 Ở 이거. dưới 700, 750 마이너스 레이버네. Ồ, sao ini sih dia? Ni ni chẳng nhà đâu mà ấy cũng mà ni chẳng còn gì. Begi hoy ni. 마. Thấy đầm này đi bạ. jeans skirt 슈레. Khá là lâu không ngang gì này. Em không ngang mà hay gì gì jeans skirt số hay đây tụi mình hay. 베리얼 플라조도 슈레. Plazo hay là plazo hay là 플라조. plazo hay. Ồ, xin là muốn cái phát này bạ. Khăn gì à? Ồ, mà khăn gì có? Ở đầm plastic nắp tập vậy này. 네, 아우데 봐. 세세마디. Nasi ay na modelo na neck pa ni men ko. Price. No bad. 로이나 셰프 야바. Semi formal lo ge so dum ya ni ko. Kasi price kang ba?
타대. 타디. 타전 배 아니고. 또빠 지금 못 그럴 건 사게. 시중 지는지. 공부하자. 깔고 의도이네. 애들 써보시야 아니 광 사이즈 14 블랙 대슬래. हाँ सीरा सीकी प्राइस क्या हम हुई थी ना कार्गो की प्राइस है 750 हुई थी बा कार्गो की प्राइस है 750 हुई थी रुपये की नहीं कुछ है रुपये पाले से पे यूनिसेक्स ने मुझको उसी ना नाम मुझे आगे हंतक सकाऊ बगी तो किनारे ने तो कुछ आया था तो जब हम यहाँ हुई तो MRP देखी 20% डिस्काउंट तो रखने मुझको 시 한dak 사고 보다 기나와 해야 돼. 가자래 했다. 그럼. ब्लैक का पादे सी क्या पी के मैं MRP दने जिसने अमगा संवान ने पला इसे अब सीधे कोई 20% तादे 20% डिस्काउंट में देगा ब्लैक में फजर माय कलर अहुम लायो को पिंक ने सी मचू ने डायरेक्ट तो क्रीम मचू मने अदगा रेड मचू मगा वाओ बम्बी की ने सीधे हेक लाको निमित दने बेस अनि खदा ngaire लोय लैग्रे पिंक जे वांग कनो यो लाइफ थारी फजाई जी नुपम सागे दो माले फजाई आइदे मफम जे लई जे कोई प्रीमियम क्वालिटी प्रोडक्ट ngata ayam bo ohe ni ba फर लो याव बने बा फर गलो yawe ba sana pai lei lao ne sai sana silo ro your son is putting on very nice siam fajabane फजाई नुपम sai ro ja si kya pi de no sai le hen ge ni crorepati on kham ni crorepati le yam la ho loy ge si kya pi de no ta hai din musana pai oya ni musana pai oya ni seng mai ni ai ji broken english ga sin na hai dai do dro na ta dro singa ma sam akhoi ko phroi ta di kya mu akhoi na live yeng ba live chat ba ang sing ku ta ga singa bana dum ti singa ni 950 sisna singa ma ga sani la ka de ne ko hasne je original ne me am se original ne ji de photo ka po yam jing na re na ko dum yeng ba si pra original no tare ga sin ne original ne ko sinong kya de singa ma ga sani ne ba ko hai to manung da far ga yaw buni se angang pa ma sa ka pom ne ga se di ko nai do rim ne chin nai as ai sa no ba se ka oi ka roi dam ne sina mon man na color ani ahum lai a gray se awaw si de awaw wanga ahum lai sina sa no pai pick to go ka to ga sa nang gi to bro la ingai se lo slow ro mani thau sa ro ni la ingai se lo sel ho ro ade asma kan pim sai pari ngang lai bane ba dum ga na malam khungup se lai ni ko khungup lai ni pi gi khu ko korapuri na nam bale sa dai lau ne korapuri na nam bale korapuri se bazar ma kha se transfer ko ga korapuri se sis mane amoi na box ta nam jhal lak do ade tek lak khi bane ba ado khoi na sum advertise tong na demo in sum tham ma bane ba ne ta ta kan khungup se anam mana korapuri yo ne loi do khoi gi je sidi zada tung de se yang yang bane ba si bo se yang se yang gi tung nu ngai ba sine lebe khugum nam tham ye ani ni tham ba di jura jura mang ye mang ba ba jang ka hoi azare se ma lum man krong on da re korapuri di yam lai ne ko sida yam lai pai lai sing se khum ne se ka sin da pai di mem se ko khong ti yam lai
ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯅꯤ ꯈꯣꯡꯎꯞꯇꯒꯤ ꯖꯒꯥꯁꯦ ꯆꯤꯟꯃꯟꯗꯅꯀꯣ ꯁꯤꯒꯤ ꯕꯦꯒꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯝ ꯐꯖꯩꯌꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯀꯣꯂꯦꯖ ꯍꯥꯏꯐꯦꯠ ꯆꯠꯄꯒꯨꯝꯕ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯨꯝꯕꯀꯣ ꯀ꯭ꯂꯥꯁ 10 9 10 ꯀꯥꯕ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯁꯤꯁꯨ ꯐꯖꯔꯤꯀꯣ ꯑꯗꯨ ꯐꯖꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯗ ꯕꯦꯒ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯂꯩ ꯕꯦꯒ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯄꯥꯏꯕꯒꯤꯀꯣ ꯂꯩꯁꯥꯕꯤ ꯅꯪ ꯁꯦꯠꯇ ꯌꯥꯜꯂ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯌꯥꯜꯂꯁꯨ ꯌꯥꯏ ꯗ꯭ꯔꯦꯁꯇꯨꯒ ꯈꯤꯇꯪ ꯆꯥꯟꯅꯕꯗꯤꯀꯣ ꯗ꯭ꯔꯦꯁꯀ ꯆꯥꯟꯅꯕꯗꯤ ꯃꯈꯥꯗꯩꯁꯨ ꯑꯣꯏꯅ ꯌꯥꯟꯁꯦ ꯑꯗꯨꯝꯕ ꯑꯣꯏꯅ ꯌꯥꯜ ꯆꯥꯟꯅꯕꯀꯣ ꯗ꯭ꯔꯦꯁꯇꯨꯒ ꯂꯧꯊꯣꯛꯑꯣ ꯀꯗꯥꯏꯗꯅꯣ ꯅꯪ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜꯗ ꯆꯩ ꯂꯩꯕ ꯅꯪ ꯁꯥꯊꯅ ꯃꯥꯅꯤ ꯆꯞ ꯃꯥꯟꯅꯔꯒ ꯌꯦꯡꯍꯟꯒꯗꯕ ꯄꯣꯠ ꯗ꯭ꯔꯦꯁꯇꯨ ꯌꯦꯡꯍꯟꯗ꯭ꯔꯦ ꯌꯥꯝ ꯊꯤ ꯆꯥꯟꯅꯔꯦ ꯂꯨꯍꯣꯡꯕ ꯀꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯊꯕꯤ ꯀꯠꯄꯗ ꯗꯨꯛ ꯌꯨꯡꯕꯗꯨꯗꯒ ꯀꯥꯞ ꯂꯩꯔꯝꯃꯦꯗ ꯇꯧꯔꯦ ꯗꯨꯛ ꯌꯨꯡꯕꯤꯗꯨꯅ ꯍꯦꯟꯅ ꯐꯖꯔꯝꯕꯒꯤꯔꯣ ꯅꯠꯇꯦ ꯁꯣꯝꯗ ꯀꯨꯟꯗꯣꯛꯀꯥꯟꯗ ꯍꯨꯡꯅꯔꯤꯀꯥꯟꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯃꯥꯡꯉꯩꯗꯨꯗꯤ ꯗꯨꯛ ꯌꯨꯡꯕꯩꯗ ꯀꯥꯞ ꯂꯩꯔꯝꯃꯦꯗ ꯑꯗꯨ ꯇꯥꯗꯅꯤ ꯃꯥꯅ ꯑꯣ ꯐꯖꯩ ꯆꯥꯟꯅꯔꯦ ꯁꯤꯒ ꯑꯗꯨ ꯃꯆꯨꯗꯣ ꯃꯆꯨꯗꯣ ꯌꯥꯝ ꯆꯥꯟꯅꯕ ꯌꯥꯝ ꯆꯥꯟꯅꯔꯦ ꯊꯦꯡꯒꯨ ꯅꯠꯇꯦ ꯀ꯭ꯂꯦꯝ ꯍꯥꯏꯇꯥꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯣꯡꯒ꯭ꯔꯦꯡ ꯃꯥꯜꯂꯦ ꯍꯥꯏꯕ ꯁꯤꯗ ꯃꯆꯨ ꯃꯆꯨ ꯂꯩꯀꯣ ꯍꯥꯡꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯡꯗꯣꯛꯑꯦꯀꯣ ꯐꯖꯩ ꯍꯣꯜꯂꯒ ꯍꯥꯞꯄꯀꯣ ꯑꯣ ꯁꯤꯅ ꯍꯩꯖꯤꯡꯄꯣꯠ ꯆꯠꯂꯝꯗꯥꯏꯒꯤ ꯍꯣꯏ ꯑꯗꯨ ꯁꯤ ꯃꯤꯒꯤ ꯏꯁꯇꯣꯔ ꯈꯨꯗꯤꯡꯃꯛꯀ ꯁꯤꯁꯦ 1200 ꯂꯣꯏ ꯌꯣꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯗꯗꯤ 1000 ꯈꯛ ꯌꯣꯜꯂꯦ 1000 ꯈꯛ ꯑꯣꯏꯗꯦꯕ ꯐꯖꯔꯤꯅꯦ ꯁꯤꯗꯤ ꯋꯥꯎ ꯑꯗꯨ ꯄꯥꯏꯔ ꯆꯠꯂꯣ ꯑꯉꯥꯡꯒꯤ ꯑꯅꯧꯕ ꯕ꯭ꯔꯥꯟ ꯄꯔꯦꯡꯁꯤꯗ ꯑꯦꯝꯕꯦꯁꯦꯗꯔꯅꯤ ꯑꯅꯧꯕ ꯕ꯭ꯔꯥꯟ ꯑꯦꯝꯕꯦꯁꯦꯗꯔ ꯃꯣꯗꯦꯜ ꯍꯥꯏꯗꯤ ꯑꯦꯅꯤ ꯐꯦꯁꯟꯒꯨꯝꯕꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯗꯦꯃꯣ ꯇꯧꯔꯅꯤ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃ ꯍꯌꯦꯡꯋꯥꯏ ꯚꯤꯗꯤꯑꯣꯗ ꯀꯃꯥꯏꯅ ꯔꯦꯃꯣ ꯇꯧꯔꯤꯒꯦ ꯍꯥꯏꯗꯣꯀꯣ ꯑꯗꯨꯅ ꯀꯦꯠꯋꯥꯛ ꯆꯠꯄ ꯈꯣꯠꯄ ꯂꯣꯏ ꯇꯧꯍꯜꯂꯅꯤ ꯇꯝꯍꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯦꯂꯥ ꯂꯨꯋꯥꯡꯗ ꯊꯥꯔꯅꯤ ꯃꯣꯏ ꯏꯁꯇ꯭ꯔꯦꯂꯥ ꯅꯠꯇ꯭ꯔꯒ ꯗꯟ ꯈꯔ ꯍꯥꯏꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯊꯥꯕ ꯈꯔ ꯆꯠꯄ ꯌꯥꯎꯍꯟꯁꯦ ꯌꯥꯎꯍꯟꯁꯤ ꯋꯥꯡ ꯆꯥꯎꯕꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯡꯗꯣꯏ ꯀꯩꯅꯣ ꯁꯤ ꯑꯇꯣꯞꯄ ꯁꯤ ꯌꯦꯡꯍꯜꯂꯁꯤ ꯀꯩꯀꯩ ꯌꯦꯡꯍꯟꯁꯤꯒꯦ ꯁꯤꯗ ꯑꯉꯥꯡꯒꯤ ꯗ꯭ꯔꯦꯁ ꯄꯔꯦꯡ ꯑꯃꯈꯛ ꯂꯩꯔꯤꯕꯀꯣ ꯁꯤ ꯌꯦꯡꯍꯜꯂꯁꯦ ꯑꯗꯨ ꯄꯔꯦꯡꯗ ꯆꯪꯉꯣ ꯁꯤ ꯑꯉꯥꯡꯒꯤ ꯀꯣꯔꯗꯣꯏꯅꯦ ꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯂꯨꯝꯁꯨ ꯂꯨꯝꯗꯣꯏꯅꯦ ꯅꯤꯡꯊꯝꯊꯥꯗꯗꯤ 8 ꯑꯗꯨꯃꯥꯏꯅꯀꯣ ꯖꯤꯟ ꯁꯥꯔꯠꯇ ꯄꯨꯊꯣꯛꯅꯦ ꯖꯤꯟ ꯁꯥꯔꯠꯇ ꯌꯥꯝ ꯐꯖꯕꯅꯤ ꯖꯤꯟ ꯁꯥꯔꯠꯇ ꯀꯂꯔ 2 ꯂꯩꯕꯅꯦ ꯑꯁꯤ ꯑꯄꯤꯛꯄꯁꯨ ꯂꯩꯀꯣ ꯆꯍꯤ 3 ꯃꯨꯛꯀꯤ ꯆꯥꯡꯗꯒꯤꯅ ꯑꯗꯨꯝ 11 23 ꯐꯥꯎ ꯂꯤꯠ ꯌꯥꯔꯅꯤ ꯑꯗꯣ ꯑꯋꯥꯎꯕꯗꯨꯒ ꯄꯨꯊꯣꯛꯅꯦ ꯃꯥꯏ ꯄ꯭ꯔꯥꯏꯁꯔꯣ 800 ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯖꯤꯜꯗꯨꯒ ꯌꯦꯡꯍꯜꯂꯅꯤ ꯖꯤꯜꯗꯣ ꯈ꯭ꯋꯥꯡꯗꯣ ꯑꯦꯂꯥꯁꯇꯤꯛ ꯑꯣꯏꯕꯗꯨꯅꯦ ꯌꯥꯝ ꯆꯥꯎꯕꯁꯨ ꯌꯥꯎꯕꯅꯦ ꯈꯔ ꯅꯣꯏꯒꯨꯝꯕ ꯁꯥꯏꯖꯇ ꯁꯦꯠꯄ ꯌꯥꯕ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯌꯥꯎꯕꯅꯦ ꯃꯥ ꯕꯦꯒꯁꯤ ꯕꯤꯠ ꯅꯨꯡꯉꯥꯏꯔꯤ ꯃꯥꯁꯦ ꯐꯖꯔꯦ ꯀꯦꯃꯦꯔꯥꯁꯨ ꯅꯝꯕ ꯍꯩꯇ꯭ꯔꯗꯤ ꯌꯥꯄꯣꯠꯇꯦꯕ ꯑꯩꯈꯣꯏ ꯅꯝꯃꯨ ꯍꯩꯔꯣꯏꯕ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯒꯤꯁꯦ ꯁꯤ ꯁ꯭ꯋꯤꯇꯔꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯀ꯭ꯔꯣꯞꯁ ꯀꯥꯏꯅ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤꯗꯤ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯂꯤꯠꯄꯤꯗꯣ ꯐꯖꯕꯅꯦ ꯌꯥꯝ ꯑꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯨꯠ ꯑꯣꯏꯗꯣꯏꯕꯀꯣ ꯅꯨꯄꯤꯕꯨ ꯂꯩꯇ꯭ꯔꯤꯗꯨ ꯁ꯭ꯋꯁꯇꯤꯒꯤ ꯄꯤꯔꯛꯑꯒꯦ ꯑꯗꯨꯅ ꯃꯅꯨꯡꯗ ꯈꯣꯡꯒ꯭ꯔꯥꯎ ꯌꯥꯎꯗꯣꯏꯅꯤ ꯁꯟꯕꯨ ꯂꯩꯇ꯭ꯔꯤ ꯀꯩꯅꯣ ꯍꯧꯗꯣꯡ ꯍꯥꯟꯅ ꯍꯥꯜꯂꯤꯗꯨꯅꯦ ꯑꯃꯗꯨꯗꯤ ꯑꯗꯨꯅ ꯃꯦꯗꯤꯒ ꯑꯣꯏꯗꯣꯏꯕ ꯃꯦꯗꯤꯒ ꯄꯨꯟꯕ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯒ ꯃꯦꯗꯤꯒꯤꯗ ꯉꯛꯁꯝꯁꯦ ꯀꯣꯂꯔꯁꯦ ꯑꯁꯤꯅ ꯄꯥꯟꯕ ꯑꯃꯗꯨꯅ ꯄꯥꯟꯗꯕ ꯏꯁꯩꯗꯣ ꯁꯤꯒꯤ ꯄꯤꯡꯁꯤ ꯑꯝꯇꯪ ꯎꯠꯂꯝꯕꯅꯦ ꯁꯤ ꯄꯤꯡꯁꯦ ꯌꯥꯝ ꯐꯖꯕꯅꯦ 1200 ꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯅꯨꯄꯤ ꯃꯆꯥ ꯀꯂꯔꯁꯦ ꯁꯤꯗ ꯍꯦꯟꯅ ꯂꯥꯛꯇꯦꯕ ꯃꯥꯁꯦ ꯂꯤꯃꯤꯇꯦꯗꯅꯦ ꯂꯤꯃꯤꯇꯦꯗ ꯏꯗꯤꯁꯟ ꯗꯤꯁꯀꯥꯎꯟ ꯂꯥꯛꯀꯅꯤꯀꯣ ꯁꯤ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯂꯥꯛꯇꯣꯏꯅꯤ ꯑꯩꯒꯤ ꯑꯗꯨꯒ ꯏꯌꯣꯡꯒꯤ ꯀꯩꯒ ꯎꯠꯂꯁꯤ ꯑꯗꯨꯒ ꯔꯥꯎꯟ ꯑꯃ ꯀꯣ ꯏꯌꯣꯡꯒꯤ ꯔꯥꯎꯟꯗ ꯆꯠꯁꯤ ꯑꯃ ꯀꯥꯈꯠꯄꯤꯌꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 1 ꯄ꯭ꯂꯥꯏ ꯁꯨꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯉꯣꯟꯗ ꯏꯜꯍꯜꯂꯒ ꯑꯃꯨꯛꯇꯪ ꯂꯥꯁ ꯑꯣꯏꯅ ꯌꯦꯡꯍꯜꯂꯁꯤꯔꯥ ꯅꯪꯒꯤꯅꯤ ꯚꯦꯔꯤ ꯅꯥꯏꯁ
Baby lock them door. Sina polyester suit ma Paris na ko polyester suit ne sina polyester suit sa akhoi de kinar yaw de bi leite ko akhoi de price sa ma ne koi offer ju thaja gram ne ko akhoi Facebook ta dum Insta da dum yeng ba re polyester Insta piece kamai lai ge tang hai piram. BD collection na dum le BD collection dum lai bene ko. Manam thagat ma su thaga pa dum yaw ne dress laga Oh. Ani khali ne ugi gum tawe. TK collection ke mathata BD collection makha da ka hai ni manana hai tare ko. BD collection ki su khugi chal masak khazabin tawe advertise tawe. asna mo pau pidang mo pau pidang kotal ge mo pau pidang Si do sa hai. Okay. Cool gang. Phải dùng cái này. pa ge phaijom Phai phaijom lai tu yaw phaijom le. nam yan lai kotal ge Cool gang. cham mamang ge sai happy ro. angang nupa masa ge boxer Boxer ni hai. nupa Sam yu li dai. sam yo le nupi ge sambun yo le Nipi gi sambul lai ba. nupi ge sambul lai Aduga mamang le sai happy gi lai tar ba. adum badi lai Mamang le sai happy lai hai ni. Sai ta pi sai. sam sa happy jong je le sira Makhan tau ga dam. Makhan tau ga dam. clip ka yaw Ong fa na na hapsal le kap hapsal le. fa sin tu ngon thone Ai. sai phazal lam dong ne si wina Wow. Sama su budi mana de. Su black musum ta de ko ma. Ji ji. Han de musum sang le ni ya. sam sang lem ne Ina ma hai. Adudi product me am se koi showcase tau se am loi salab ni na. Live se koi matang situation tau jage adudi me am BD collection bring sin biro. Live set over me chara sing ne special discount le jaga ni. Aduga senum decision le ngani pa. Pakhang sing la ka kai hai ni. Diwali gift lai ba la ko se ya re sa ko se ya re. Ana sun dak piyo hai ni ta me te te ba phat phat. Oh. mai sam te ba so Mai advertisement tau biro moi last one. Isala koi. Ai to lai ki face wash ai dung ang ke nang pai ya re sigi pheto live kin si face wash le ko ai scenery ji kui de ba sigi am nungai ba na khoi na makeup to ro ga foundation ne tai ro ga chatlu se ko ma sina dum my brush ne ta aga dum tang to bu da ho am tang to bu da dum yang nungai ba hai ta re am tang ta ki ba dum ya re ba ate te di ani ra ahum la ka sang nei dana ma de khoi lipstick khara ngang ba sang ra aw ba sang ra ki tang brush ne dum theng ki ba dum yang kok pai ta re sin na ba yang nungai ba ta re oi mayam zu pheto live cham tang sin na ra yeng biu ai imanabi mi yoli aduna ai dukan de lei lao adu maman dia tha ba lo bu ni ma si taw ya dam Oh. Atha ba. adu akoi dukan gi discount ma si on discount tau jara Discount jar ni mai ko de. Koi adudi video se ai mata se sun jar ge. Ata de dukan ji discount ta ko lai na mai am de thok pi phim la ni ko. Na koi sai ba sun jar ho ge.